ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤ ꯃꯄꯣꯛ ꯊꯤꯅ ꯇꯝꯂꯝꯂꯕ ꯆꯥꯎꯔꯦꯟꯒꯤ ꯄꯨꯟꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯧ ꯄꯥꯝꯕ ꯑꯊꯥꯞꯄ ꯆꯤꯡꯒꯤ ꯃꯇꯥꯎꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄ ꯎꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯇꯈꯦꯜꯂꯩꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯖꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ? ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯅꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯂꯤꯕꯗꯤ? ꯑꯩꯗꯤ ꯁꯣꯝꯗ ꯍꯟꯃꯜꯂꯛꯇꯕꯗꯨꯗ ꯏꯅꯥꯎꯅꯨꯄꯥ ꯁꯤꯟꯊꯥꯒꯦꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯣ, ꯑꯩꯅ ꯆꯠꯄꯗꯣ ꯃꯈꯣꯏꯒꯤ ꯆꯤꯡꯒꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯀꯨꯝꯍꯩ ꯑꯗꯣ ꯌꯥꯎꯈꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯇꯥꯎꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯅꯣꯏꯅ ꯃꯊꯥ ꯁꯥꯟꯅꯔꯝꯒꯅꯤꯅ ꯈꯪꯂꯗꯨꯅꯅꯦ ꯂꯣꯏꯕꯒ ꯂꯥꯛꯑꯕꯅꯤ꯫ ꯇꯥꯆꯧ ꯍꯟꯕꯤꯔꯛꯑꯕ? ꯌꯥꯏꯃ, ꯑꯩ ꯍꯜꯂꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯇꯥꯆꯧ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯄꯥꯈꯠꯂꯗꯅ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒ ꯑꯩꯒ ꯂꯥꯛꯅꯕꯅ ꯇꯧꯔꯝꯃꯤꯕꯅꯤ꯫ ꯑꯩꯁꯦ ꯅꯍꯥꯟꯅ ꯂꯥꯛꯀꯗꯕꯗꯣ ꯆꯤꯡꯒꯤ ꯏꯇꯥꯎꯅ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕ, ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯜꯂꯛꯑꯕꯅꯤꯅ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨꯗ꯫ ꯏꯍꯦ ꯇꯈꯦꯜꯂꯩ, ꯆꯤꯡꯒꯤ ꯌꯣꯡꯆꯥꯛ ꯑꯃꯗꯤ ꯃꯪꯒ꯭ꯔꯥ ꯃꯥꯏꯔꯦꯟ ꯈꯔꯁꯨ ꯏꯇꯥꯎꯅ ꯍꯥꯞꯂꯛꯈꯤꯕꯅꯤ꯫ ꯌꯥꯏꯃꯒ ꯑꯇꯣꯝꯕ ꯍꯣꯏꯒꯗꯁꯨꯅꯦ ꯈꯔ ꯄꯤꯈꯣ꯫ ꯍꯣꯏ ꯍꯣꯏ ꯇꯥꯆꯧ, ꯆꯤꯡꯒꯤ ꯌꯣꯡꯆꯥꯛꯇꯤ ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯑꯩꯗꯤ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ꯫ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯍꯋꯥꯏ ꯃꯨꯕꯤ ꯈꯔ ꯂꯩꯔꯨꯔꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯅꯥꯎ ꯅꯨꯄꯤꯗ ꯐꯖꯅ ꯏꯔꯣꯜꯍꯜꯂꯒ ꯆꯥꯊꯔꯒꯦ꯫ ꯌꯥꯏꯃ, ꯅꯪ ꯀꯩꯊꯦꯜ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯉꯥ ꯊꯣꯡꯕꯒ ꯆꯥꯗꯕ ꯀꯨꯏꯔꯦ꯫ ꯉꯁꯤꯗꯤꯅꯦ ꯉꯥ ꯊꯣꯡꯕ ꯆꯥꯁꯤ꯫ ꯁꯦꯜꯁꯦ ꯄꯨꯔꯣ, ꯑꯗꯨꯒ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯣ, ꯑꯩꯈꯣই ꯄꯨꯟꯅ ꯆꯥꯕ ꯀꯣꯟꯅꯅꯕ꯫ ꯇꯥꯆꯧ ꯌꯥꯔꯦ, ꯁꯦꯜꯗꯤ ꯄꯤꯔꯛꯑꯅꯨ, ꯑꯩ ꯂꯩꯔꯛꯑꯒꯦ꯫ ꯁꯤ ꯂꯧꯁꯤꯜꯂꯨꯅꯦ꯫ ꯌꯥꯔꯦ, ꯅꯪꯅ ꯋꯥꯅ ꯁꯨꯖꯗꯨꯅ ꯇꯥꯟꯖꯔꯤꯕ ꯁꯦꯜꯗꯣ ꯇꯥꯆꯧꯅ ꯂꯧꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒꯤ ꯅꯆꯥꯁꯤꯡꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯁꯤꯟꯅꯕ ꯊꯝꯖꯤꯟꯖꯧ꯫ ꯑꯩꯒꯤ ꯁꯦꯜ ꯑꯁꯤꯅ ꯂꯩꯔꯛꯑꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯧ ꯄꯥꯝꯕꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯂꯧꯁꯤꯜꯂꯨ, ꯅꯌꯥꯝꯕꯗꯤ ꯃꯆꯥꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯇꯥꯜꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯂꯦꯝꯂꯕꯅꯤ꯫ ꯀꯔꯤꯝꯇꯅꯦ ꯀꯥꯟꯅꯐꯝ ꯂꯩꯄꯣꯠꯇꯦ꯫ ꯅꯪꯗꯤ ꯅꯆꯥꯅꯨꯄꯥ 5ꯅꯤ, ꯁꯦꯜꯒ ꯃꯥꯡꯍꯟꯕ ꯌꯥꯄꯣꯠꯇꯦ꯫ ꯂꯧꯁꯤꯜꯂꯨ꯫ ꯏꯃꯥ, ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯅ? ꯏꯃꯥ, ꯅꯪꯁꯦ ꯋꯥ ꯉꯥꯡꯕꯗ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯈꯔꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯐꯖꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯁꯤꯖꯤꯟꯅꯕ ꯐꯩ꯫ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯦ? ꯌꯥꯝ ꯐꯖꯔꯕ ꯋꯥꯍꯩ ꯋꯥꯇꯥꯅꯤ꯫ ꯃꯁꯤꯗ ꯚꯥꯞ ꯇꯥꯗꯕ ꯃꯤꯁꯤꯡꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯏꯃꯥ ꯌꯥꯔꯦꯀꯣ, ꯌꯨꯝꯁꯦ ꯑꯝꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯁꯦ꯫ ꯏꯃꯥꯅ ꯅꯣꯡꯃꯇ ꯃꯤ ꯈꯨꯗꯤꯡ ꯈꯠꯅꯕ ꯍꯧꯗꯕ ꯌꯥꯎꯔꯝꯃꯣꯏ꯫ ꯈꯔꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯇꯝꯕꯤꯌꯨ꯫ ꯑꯩꯅ ꯀꯌꯥꯝ ꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯒꯦ? ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯐꯅꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯃꯨꯡꯒꯤ ꯆꯥꯎꯈꯠꯅꯕ ꯑꯣꯏꯔꯛꯅꯕ, ꯅꯈꯣꯏꯅꯗꯤ ꯑꯩꯒꯤ ꯋꯥ ꯂꯧꯗꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯅ ꯇꯥꯆꯧ ꯍꯣꯏꯗ ꯀꯣꯆꯤ ꯀꯣꯠꯇꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯇꯥꯆꯧ ꯑꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯅꯤ꯫ ꯅꯈꯣꯏ ꯑꯇꯩꯗꯤ ꯅꯆꯥ ꯂꯣꯏꯅ ꯐꯪꯅꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯇꯥꯆꯧꯒꯤꯗꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯐꯥꯎꯕꯗ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯃꯁꯤꯗꯤ ꯁꯥꯒꯩꯁꯤ ꯃꯨꯠꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯏꯃꯥ, ꯀꯩꯒꯤ ꯃꯨꯠꯇꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯦ ꯇꯥꯆꯧꯒꯤꯁꯨ ꯃꯆꯥꯒꯨꯝꯕꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯏꯇꯩꯃꯒꯤ ꯊꯃꯣꯏ ꯁꯣꯛꯅꯅꯕ ꯋꯥ ꯀꯌా ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯕꯗꯣ ꯇꯧꯕꯤꯒꯅꯨ꯫ ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯅꯈꯣꯏꯅ ꯐꯠꯇꯅ ꯈꯜꯂꯤꯕꯗꯣ ꯃꯨꯟꯅ ꯈꯟꯊꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯉꯥꯛꯇꯅꯤ ꯈꯪꯉꯛꯀꯅꯤ꯫ ꯑꯩꯁꯦ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯄꯣꯛꯄꯤꯔꯤꯕ ꯅꯃꯥꯅꯤ꯫ ꯑꯩꯅ ꯇꯧꯕꯕꯨ ꯏꯆꯥꯁꯤꯡꯒꯤ ꯃꯥꯡꯅꯅꯕ ꯁꯤꯟꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯅꯦ ꯑꯆꯧꯕ, ꯅꯪ ꯑꯉꯥꯡ ꯅꯠꯇꯦ꯫ ꯉꯜꯂꯤꯉꯩꯗꯅꯦ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯇꯧ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯔꯥꯟ? ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯏꯆꯥ ꯑꯃꯇꯪ ꯐꯪꯖꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯕꯨ ꯏꯃꯥꯅ ꯉꯥꯡ ꯁꯛꯂꯒ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯐꯪꯒꯗꯧꯔꯤꯕꯁꯦ? ꯂꯥꯏ ꯇꯤꯟ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯈꯨꯔꯨꯝꯃꯨꯔꯤꯕ? ꯃꯗꯨꯗꯁꯨ ꯅꯠꯇꯦ꯫ ꯂꯥꯏꯁꯪ ꯀꯌꯥ ꯆꯠꯇꯨꯅ ꯅꯤꯕ ꯌꯥꯕ ꯅꯤꯔꯨꯔꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯐꯪꯒꯗꯣꯏꯅꯣ? ꯑꯣꯏꯔꯔꯣꯏ ꯈꯪꯂꯕꯗꯨꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯗꯤ ꯏꯃꯥꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯏꯃꯥꯅ ꯄꯥꯝꯕꯗꯤ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯕꯅ ꯐꯒꯅꯤ꯫ ꯏꯃꯥ, ꯂꯧꯔꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯆꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯃꯃꯨꯛ ꯊꯤꯈꯤꯗꯣꯏꯔꯣ? ꯊꯤꯒꯗꯕꯅꯤ꯫ ꯌꯨꯝꯕꯥꯜꯂꯤꯕꯁꯦ ꯏꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯨꯝꯕꯥꯟꯕꯒꯤ ꯀꯔꯤ ꯃꯒꯨꯟ ꯂꯩꯔꯤ? ꯍꯌꯦꯡ ꯀꯣꯟꯅ
Nakoina ahal oiraklaga kanana yengsinbigani. Nachin nanausingsidhi macha loina leibanina. Machasingna kunbikhini. Nakoidi kadai. Siramdai phauba seba phangdana wana sikhibado pambro. Aina harise yamna wakhal muna taw. Achauba nakoina panglei mareiba punsi aduna dine tung koina chatnaba yaroiko. Ima yari. Lamsang lakpagi wanaga marol ama wabani. Yum yobaga imagi isau mayamna leifam khanghandrabani. Aina isau tawribase khanglabadi. Nang nasana tawdanaba silodana. Yari ima khara ngangadi. Tachause lamsang lakpagi waramani. Imagi tawgadaba nathawdu tawru. Yaima nakoisu aina ngangba wada yamna apanba pirakanu. Aina tawribase yumgi phananabani. Nakoisu aina tawba khuding yagadabani. Ima aikoise angang machamakti natedana. Imana haibasingdo afaba ngakta oiramdabadi lawrumgadabani. Adubu imadi mama amoibagi afaba wangangdi amata ngangdi. Nachana mau nungsidananaba. Waka yamna ngangdabanina taningdaba tabani. Yaima nangsi kainum tawina. Nanaw nupa atombasina ima haibadagi hendi. Nangna aina ngangba khuding yetuna tawribanine. Ima atombadine imagi naran chaba yananaba tawsinaribani. Madudi ima khangdi. Makoina ngasi phawba tongan chai haiba khatani. Imana thakpaga chap manai. Punbana tachauga akhoi ga pulli aduga imana nupina ngamba atombagida khalibani. Phai khalu kona thangdane nathak karakani haibadi khangde. Yaima mamaga kuina onsinaduna ngangnagadaba taladuna chatki. Tombisana machasingna magi wa tadaba asida yamna saunginglami. Machanupa ahangi nupi takhelaibu macha pokte haiduna manemna yamna hanthaba midyengda yengbirami. Imungi laitin khurumbuba amata yauhanbiramde. Pap chelabani isorna yadaba mini haiduna migi luhong khongdongbasu amata chatlalamde. Manemgi matawa sida takhelai mathamoy yamna soklami. Nongma nungthilgi matamni takhelaina mapuroibada hairami. Moy baba akhoi ani bu kayam kuina imita icha uba phangdana laikhini. Laikagi minasu akhoi bu inthopiri. Aduna tungi punsisu phananaba. Moy baba imana haibado yabiro. Kaino imana haiba haibade. Nupi mathinaba tawbiro. Takhelai nangi nachin mangna adugumba hairakani haibade ai thajarudaba. Kaigino nangna adu kamna wakhal pitharibado. Laikagi migi mawa amta lawurmi. Nang aina pukchel tina duna laiba asi khaktana pento. Icha yaudra gauraki. Akhoi ani punna hingminarisidi. Icha yaudana hingba punsi mahinga sibu karida mamal yauribaki. Taibang panba asida khwaidagi tonba haibado ai oire. Laikagi mi amatana aibu afabagi thawdo. Karigumba ama tawbada yauhaningde. Aibu isorna inthokpirabi pap chenbini khanduna machasing phawba ai udanaba lotuna pusinaki. Masi mayamsibu kayam kuina khangduna lekhidoino. Aduna moy baba aina haibase amta yabi. Imana pamjabi mamaw ama khanduna nauna luhongbi. Takhelai nangse yamna pangliba karigin. Nangna hinglibase migi khalaga hingliba. Nangna karigi taibangi minok maisa kiribano. Nangi damak aina khongpham chena leplingaida kaisu ki phamthokti. Kairo lekaina kari ngangnaba. Makoina aingonda yengliba mityeng pumba aisu khang. Ta adubu aina mawam tanawri. Asukoina thamoi sengna nusinaraktuna nusi panthung yawrakliba aikhoi anigi mari sibu Samas ki minok maisa ki duna thadalasi hairiba. Yaris takhelai. Nang matungda amukhana aibu atopa lamlanbi amaga luhonga haiba wahaido amukhana hairakan. Aine kaithel baktang thogi. Aduga insang kharasu yengaki. Nangbu kainjang chaninge. Moy babana chaningba amekta khalaga lebiro. Nangi chaningbadi leitabra haise. Aigidi moy babana chaningbado aigisu chaningbani. Masidabu nusidana kanada nusiu hairibanu. Takhelai. Nang aina halakpada ungaga lerumganu ko. Imana haiba wamta taga. Ma mathanda pangang angjaraga waraga tokini. Adudi ai chalukigi ko. Phajana chatpiruru thuna hanbiro. Hoi chalukigi. Takhelai manaw nupa yaimagi nupi aduga chakhumda chak thongduna wari batai sanaduna leirami. Iche aide akhoi masi nungsikhidri. Nongambadagi isauda hek langaga hanubinirane. Yumgi makhada sunongmata leiningde. Migi mayumda miwangang narurani aduga hanjilaaga yumda irang tawriba. Aidi puningmana khudgase mareng chatli. Inaw imada adumna haiganu. Imasi kharabudi isaulangali. Adubu imana aikhoigidi yumasigi ahal. Aduna ngangningba sauningba phana leirabasu. Aikhoina phathaduna leiba tabani. Aikhoina imagi chinthakta khumluba matamda. Mimangda phajapam leite. Aduna inaw
ꯅꯪ ꯏꯃꯥꯅ ꯍꯥꯏꯕꯗ ꯁꯥꯎꯔꯨꯅꯨ. ꯏꯆꯦꯅ ꯍꯥꯏꯗꯣ ꯌꯥꯝ ꯐꯖꯕ ꯋꯥꯅꯤ. ꯍꯣꯏ, ꯆꯨꯝꯃꯤ. ꯃꯧꯅ ꯃꯅꯦꯝꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯨꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯃꯃꯧꯅ ꯃꯅꯦꯝꯕꯨ ꯑꯣꯠꯄꯤꯔꯕꯣꯏꯗ ꯅꯤꯡꯗꯣꯏꯅꯤ. ꯑꯗꯨꯕꯨ ꯃꯧꯅ ꯂꯥꯟꯕ ꯉꯥꯛꯇꯁꯨ ꯅꯠꯇꯦ. ꯃꯅꯦꯝꯁꯤꯡ ꯑꯁꯤꯅ ꯃꯃꯧꯁꯤꯡꯕꯨꯁꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯂꯣꯏꯅꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯃꯛꯅꯤ ꯈꯟꯅ ꯇꯥꯔꯣꯏꯗꯕ ꯅꯠꯇꯦ ꯏꯆꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯅꯦ ꯅꯨꯡꯁꯤꯐꯝ ꯈꯪꯗꯦ. ꯑꯩꯉꯣꯟꯗꯅ ꯈꯔꯕꯨ ꯐꯔꯤ. ꯏꯆꯦꯗ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯑꯀꯟꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝꯗꯨꯕꯨ ꯏꯆꯦꯗꯤ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯊꯣꯛꯄ ꯉꯝꯃꯤ. ꯇꯥꯔꯒ ꯂꯩꯇ꯭ꯔꯗꯤ ꯑꯩꯅꯕꯨ ꯀꯔꯤ ꯈꯨꯝꯒꯅꯤ ꯅꯥꯎ? ꯏꯆꯦ, ꯈꯔꯁꯨ ꯈꯨꯝꯗ ꯌꯥꯄꯣꯠꯇꯦ. ꯃꯈꯣꯏꯅ ꯁꯨꯝ ꯉꯥꯡꯉꯒ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯗꯣꯏ ꯇꯧꯔꯒꯕꯨ ꯏꯆꯦꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏ. ꯏꯆꯦ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯈꯔ ꯀꯤꯍꯟꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ. ꯑꯗꯨꯅ ꯏꯆꯦ, ꯅꯅꯥꯎ ꯅꯨꯄꯥꯅꯁꯨ ꯍꯥꯏꯔꯕꯅꯤ ꯑꯩꯉꯣꯟꯗ ꯏꯃꯥꯁꯦ ꯈꯔ ꯋꯥꯔꯛꯑꯣ ꯍꯥꯏꯅ. ꯑꯗꯨꯅ ꯏꯆꯦ, ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯑꯌꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ. ꯉꯁꯤꯗꯤ ꯑꯌꯥꯕ ꯄꯤꯔꯛꯏ. ꯑꯗꯨꯅ ꯑꯩꯅ ꯇꯧꯕꯗꯣ ꯌꯦꯡꯉꯨ ꯏꯆꯦ. ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯏꯅꯥꯎ. ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ. ꯏꯃꯥꯗꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯋꯥꯔꯛꯀꯅꯤ? ꯍꯌꯦꯡ ꯀꯣꯟꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ. ꯏꯆꯦ, ꯍꯅꯨꯕꯤ ꯑꯣꯏꯔꯕꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯀꯔꯝꯅ ꯃꯇꯝꯗ ꯇꯥꯗꯣꯏꯅꯣ? ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯏꯆꯦ. ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯍꯨꯔꯥꯟꯕꯤ ꯑꯁꯤꯅꯅꯦ ꯏꯃꯥꯗ ꯍꯤꯒꯥꯏꯋꯥꯏ ꯀꯌꯥ ꯑꯃ ꯇꯝꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯕꯨ ꯈꯠꯅꯅꯕ ꯁꯤꯜꯂꯤ. ꯃꯥꯅꯕꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯝꯂꯕꯗꯤ ꯀꯣꯜꯂꯤꯛ ꯑꯃꯔ ꯂꯩꯔꯝꯂꯔꯣꯏꯗꯕꯅꯤ. ꯃꯁꯦ ꯃꯍꯥ ꯍꯨꯔꯥꯟꯕꯤꯅꯤ. ꯃꯃꯥꯁꯤ ꯀꯣꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯕ ꯑꯁꯤꯗ ꯏꯃꯥꯅ ꯁꯦꯜ ꯀꯣꯛꯊꯣꯡ ꯑꯃ ꯊꯥꯗꯔꯤꯕꯅꯤ. ꯑꯗꯨꯒ ꯏꯆꯦ, ꯏꯇꯩꯅ ꯐꯪꯕ ꯁꯦꯜꯕꯨ ꯏꯆꯦꯅ ꯏꯃꯥꯗ ꯁꯤꯟꯅꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯅꯥꯎ, ꯏꯃꯥꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥꯗ ꯁꯦꯜ ꯁꯤꯟꯅꯕꯅꯤ. ꯏꯆꯦ, ꯃꯗꯨ ꯁꯤꯟꯅꯐꯝ ꯊꯣꯛꯇꯦ. ꯏꯆꯦꯅ ꯏꯃꯥꯗ ꯁꯦꯜ ꯄꯨꯝꯕ ꯁꯤꯟꯅꯔꯤ. ꯏꯃꯥꯅ ꯁꯨꯅꯤꯡꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯒꯤ ꯃꯊꯤꯕꯣꯡ ꯊꯥꯛꯑꯒ ꯂꯩꯔꯤ. ꯏꯆꯦꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯒꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯏꯆꯦꯕꯨ ꯃꯤ ꯎꯁꯤꯠꯇꯅ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯣ. ꯏꯆꯦ, ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯦ ꯑꯐꯕ ꯃꯤ ꯈꯛꯇꯃꯛꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯌꯨ. ꯀꯥꯟꯅꯗꯕ ꯃꯤꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯏꯅꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕꯗꯤ ꯉꯝꯃꯣꯏ. ꯑꯗꯨꯅ ꯑꯩ ꯑꯔꯥꯟꯕ ꯇꯥꯒꯦ ꯍꯥꯏꯔꯕꯁꯨ ꯇꯥꯔꯁꯅꯨ. ꯏꯃꯥꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯕꯗꯤ ꯆꯩꯔꯁꯅꯨ. ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯇꯈꯦꯜꯂꯦ, ꯅꯪ ꯉꯁꯤꯗꯤ ꯑꯩꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ. ꯀꯩ ꯋꯥ ꯑꯣꯏꯔꯕꯅꯣ ꯏꯃꯥ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛꯁꯨ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯃꯥꯡꯉꯕꯅꯤ. ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯅꯁꯨ ꯐꯅ ꯉꯥꯡꯅꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯥꯡꯕ ꯌꯥꯗꯦ. ꯑꯗꯨꯅ ꯅꯪ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ. ꯅꯪꯅ ꯄꯥꯝꯕ ꯁꯦꯜꯗꯣ ꯀꯌꯥꯅೋ ꯑꯩ ꯄꯤꯔꯒꯦ. ꯏꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯈ꯭ꯔꯣ. ꯑꯗꯨꯒꯅꯦ, ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯟꯒꯦꯔꯥ ꯄꯥꯜꯂꯣꯏꯔꯥ ꯅꯪꯅ ꯊꯣꯛꯄ ꯇꯧꯖꯈꯣ. ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯔꯣꯏ. ꯑꯩꯒꯤꯗꯤꯅꯦ ꯏꯈꯨꯠ ꯆꯥꯕ ꯏꯃꯧ ꯑꯃ ꯊꯤꯖꯔꯒꯦ. ꯏꯃꯥ, ꯑꯗꯨꯛ ꯂꯦꯝꯖꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯃꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯣ? ꯍꯩ, ꯅꯪ ꯀꯔꯤ ꯈꯪꯉꯤ? ꯍꯥ? ꯉꯥꯡꯉꯤꯁꯤ ꯅꯪꯉꯣꯟꯗ ꯅꯠꯇꯦ, ꯄꯪꯇꯥ ꯃꯇꯥꯎ. ꯏꯃꯥ, ꯑꯩꯗꯤ ꯅꯥ ꯄꯪꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯏꯃꯥꯅ ꯉꯥꯡꯁꯛꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕ ꯉꯝꯗꯦ. ꯃꯧ ꯌꯥꯏꯃ, ꯅꯪ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ. ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯣꯡꯃꯇ ꯉꯥꯡꯈꯤꯕ ꯂꯩꯇꯦ. ꯅꯪꯅ ꯃꯁꯤꯒꯤ ꯃꯆꯥ ꯄꯣꯛꯇꯕꯤꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯁꯤꯜꯂꯨꯔꯤꯕꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯕꯒꯤꯅꯣ? ꯅꯪꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯂꯕꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯪ. ꯏꯃꯥ, ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ. ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯆꯦꯟꯊꯍꯟꯕ ꯑꯗꯨꯁꯨ ꯏꯃꯥꯒꯨꯝꯕ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯀꯌꯥꯅꯤ. ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯍꯜꯂꯤꯕꯅꯤ. ꯏꯃꯥꯅ ꯏꯆꯦꯕు ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯂꯧꯕꯤꯔꯒ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ? ꯏꯃꯥꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯏꯃꯥꯗ ꯏꯅꯦꯝꯄꯣꯛꯅ ꯇꯧꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯑꯩꯗꯤ ꯏꯆꯥ 5ꯒꯅꯤ ꯂꯩꯖꯔꯤꯕ. ꯑꯗꯨꯅ ꯑꯩꯈꯣꯏꯗꯤꯅꯦ ꯏꯅꯦꯝꯄꯣꯛꯅꯒ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯛꯏ. ꯍꯥꯏ, ꯀꯥꯟꯅꯗꯦ ꯃꯧ ꯌꯥꯏꯃ. ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯕꯗ ꯅꯊꯧ ꯁꯥꯒꯅꯨ, ꯈꯪꯉꯦꯗꯅ? ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯐꯅꯅꯕꯅꯤ. ꯅꯈꯣꯏꯒꯤ ꯃꯧꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯦꯛ ꯅꯅꯤꯡ ꯇꯧꯕ ꯌꯥꯄꯣꯠꯇꯦ. ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯟꯅꯤ. ꯑꯩꯅ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯅꯈꯣꯏꯅ ꯇꯧꯒꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕ ꯅꯄꯥꯝ ꯌꯧꯔꯦ ꯈꯪ. ꯅꯍꯥ ꯃꯈꯩ ꯑꯩꯅꯁꯨ ꯏꯅꯦꯝꯄꯣꯛꯅꯦ ꯍꯥꯏꯕꯁꯤꯗ ꯏꯃꯥꯒꯨꯝꯕꯅꯤ ꯍꯥꯏꯅ ꯈꯔ ꯍꯟꯊꯔꯒ ꯂꯩꯕꯅꯤ. ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯅꯠꯇ꯭ꯔꯕꯁꯨ ꯏꯆꯦꯗ ꯉꯥꯡꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ. ꯃꯃꯧꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯅꯦꯝ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯅꯦꯝꯅꯤ ꯍꯥꯏꯈꯤꯗ꯭ꯔꯣ? ꯑꯗꯨꯒ ꯏꯃꯥ, ꯑꯩꯒꯤ ꯋꯥꯁꯤꯃꯗꯤ ꯇꯥꯁꯤꯟꯖꯍꯧ. ꯉꯁꯤꯗꯒꯤ ꯏꯆꯦꯗꯅꯦ ꯅꯪꯅ ꯋꯥꯍꯩ ꯑꯊꯤꯕ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯌꯥꯔꯣꯏ. ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯍꯜꯂꯛꯀꯅꯤ. ꯍꯩꯃ ꯍꯩꯃ, ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣꯅꯦꯍꯦ! ꯃꯅꯦꯝꯄꯣꯛ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯟꯗꯅꯒ ꯅꯍꯥ ꯃꯈꯩ ꯉꯥꯡꯂꯝꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯒ ꯃꯅꯦꯝ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯏꯅꯦ.
Nang masigi singamdrabi nupi asina phattaba kaya ama tamsilabanina manem aibu chage tawreine tawnu mau yaima nangsu aingonda singnaraklabadine kaya afaba oiroi ima sibo sam phatrisibu karamba laina sarakpano imana pharamlagadabu aikhoina karigi imada asigumba khonda sizinnaraktoino imana icheda thina tawriba asibu ichegi maral sibu kaino imana aikhoida luna tawbiba adugumna ichebu sunungsibi imana namo aikhoida phajaba wanga ngangbirabadi kairoi lekagi minasu aikhoibu usikani o ibema yare nangna kadi khangdana aibu warakpaga saradana angang noina hairaga aina hekta tagadaba nate noi ani se aibu matam chopade yengsinduna laiba nupini nakoi anina sinduna hojikti icha nupa ani dusu mama aina haibaga amata takidre nakoi ani di mau atombiga manade mau atombi asina mama aina haikibada harau iliba nongbata aigi chinthakta khomba nate nakoi dine loire ije masigi hanubi senga saidagi wakhal tarakadana sum tawbani mase ngangnabada yararuidaba hanubini adunane ai haurage inaw yare imaga manaruranu ije aikhoina sum hanthaba asida miusdaba mehenjele ije ngasidine khanadana toroi imana namang nupi atombidubu yamna pamjarabadi karigi aikhoibu pulibanu yamna pamjaragadi imasu moiga punkhradana o noidina hamakai aibu inthokningdana leirami jar oire madudi imagi wangangduna haibani namang nupi atombi asina nangbu apangba siduna them-themduna sizinari haibadi khangdine namang nupi asinabu nangbu nuksibigani nangidama khanbigani haibadudine khaluranu punamak tani atombagi nupi maipak asi makhoigi ngasaidagi ngangnaribadu taraduna leirami adubu hojikti ma palakpaduda prap changlaktuna hairei ije hoina khanabam thokpa khanagidi leitradana mi panpanduna hainaridubu naran mayamadu kupsinaba honariro ibema so ngasaidagi lumduna tabirami boire ibema na phajana laiwa kamsilabanina imung mahi chele nangna nongmagi khara chaba thakpa phangnanaba hanubi sibu apang siduna mangonde insinduna tawribudu tokpiro napuroiba chawang ado thabak suba chatlanduna nasagi selna charaga hingjaw yadro nakhoi bu tongana chaba yamna pamkhibadai hojikti karigi nirai herai je wagi wajumna ngangbiu aina nakhoidagi ngasi phawba kari niraga chakhiba leirage nakhoina di mingondagi niraga pangcha charaga aingoda taisinbirakanu ho ibema yare taisiliba sibu nanglo akhoiro nangnoba akhoigi yumda changlaklabadi pot ama mangba haibase soidrabani nupa huranbadi tai nupina huranba oirambasidi nangna ahanbani maipakpi manemgi mamangda kapsilausinaraklami ima namaunadi nongmata iche anida lana khankiba amata leite aidi yamna phana khanjabani aduga makhoina masagi project sindraga aingonda lana lauduna leirami aibu huran bisu tahale ima namauna kari lan khiba yaurabage hai mauyaima nangyam hemali nang saidagi aibu su usi thawaidana ngangli aduga imau atombi sibusu huran bi tahal aina handak marak sel mangi hairibase nakhoi anina huran ba oirangani adunan huran bagi nama aduna imau atombi sida taisilabani na nakhoi ani ngasidi icha nupa lakhisan wa chap chabi ama ngangna dunane napam yo hongi khangani hayu akhoina ngangnariba mayam do chap chana haigadabani nasagi nara kupaga haibadan seran turan tambadudine yaroi aikhoire imara ipam logdoise haibado yengba dabani inaw yare to imagi chintakta khomba phate yare to masi punamak aigi iral ngaktani ima saubiranu tapthabiro karigi tapthaba hojikta na pam chatningdabagi nata hore ine ngasidi nakhoi anibune aina yumsidagi tanthokpa ngamdraba ai oina yumse thatoktuna ne ipamda jakhini ima haidokhiba wadi ngakpra yengba dabani ngayo nacha nupa lahani masi mi kaya usitino yonguni he phai nang khangni haisini makhoina khanari ngai duda yaima amadi angau pambasu thabak hanaraklam kainun he imungda launa khongnabagi khonjal taraisina ekhoi yumdagiro natraga yumthangnabadagira khanabaga yaurjala tachaw yumthangnabadagi nate ekhoi yumdagi urangani kana khanai jan kana boini ekhoi mana itaimada khanaba chak hobagi irangni dana makhoi ani ngangna changlaklami tombi sana macha nupa ani ubada hairei ibungo yeng nangi nupi ani sinane nama aibu yumsidagi tanthokani haina ki halibani makhoi ani sibu nama aibu koningdene inthokningine asigu nupi sibu ne imadi yumda thamba pamdi yam thuna mangak sampaiduna yumasidagi inthokho ima amta tapthako kai maramgino na khoina ngangnarami sibo
ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯂꯩꯔꯅꯨ ꯑꯩꯅ ꯇꯧ ꯍꯥꯏꯁꯦ ꯇꯧ ꯏꯃꯥ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯦꯟ ꯃꯥꯟ ꯇꯥꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯑꯝꯇ ꯉꯥꯡꯈꯤꯅꯨ ꯅꯈꯣꯏꯅ ꯈꯟꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯣ ꯐꯖꯅ ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯅꯃꯧ ꯅꯨꯄꯤꯁꯤꯡꯕꯨ ꯃꯔꯝ ꯆꯥꯗꯅ ꯀꯔꯝꯅ ꯍꯦꯛꯇ ꯏꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯌꯥꯏꯃ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯆꯧꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯅꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯤꯌꯦ ꯏꯃꯥ ꯌꯥꯔꯦ ꯋꯥꯔꯤꯗꯣ ꯃꯇꯥꯡꯁꯤꯗ ꯂꯦꯞꯍꯧꯔꯣ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯏꯃꯥꯕꯨ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯆꯤꯟ ꯊꯤꯕꯅꯦ ꯍꯥꯏꯕ ꯑꯇꯥ ꯑꯐꯣꯡꯅꯔꯦ ꯏꯃꯥꯅꯗ ꯂꯦꯝꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯤꯌꯨ ꯌꯨꯝ ꯑꯁꯦ ꯁꯥꯟꯇꯤ ꯐꯪꯒꯅꯤ ꯑꯣ ꯅꯈꯣꯏꯁꯨ ꯅꯃꯥ ꯑꯩꯅ ꯉꯥꯡꯕꯗꯒꯤ ꯅꯣꯏꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯅ ꯍꯦꯟꯅ ꯊꯥꯖꯔꯕꯅꯤꯅꯦ ꯐꯩ ꯐꯩ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯅꯣꯏꯒꯤꯅꯦ ꯅꯨꯄꯤ ꯑꯁꯦ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯥꯟꯊꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯑꯩꯅ ꯃꯣꯏ ꯑꯅꯤ ꯑꯁꯦ ꯑꯁꯤꯗ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯔꯣꯏ ꯏꯄꯥꯝꯗ ꯂꯩꯈꯤꯅꯤꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯦ ꯋꯥꯈꯜ ꯃꯨꯟꯅ ꯇꯧ ꯅꯃꯥ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯏꯒꯤ ꯅꯨꯄꯤ ꯑꯁꯦ ꯂꯩꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯏꯃꯥꯅ ꯀꯔꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤꯕꯨ ꯏꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯅꯤꯡꯕꯗꯒꯤ ꯊꯣꯛꯂꯛꯄ ꯏꯔꯥꯡꯅꯤ ꯏꯃꯥ ꯃꯁꯤꯕꯨ ꯅꯃꯧ ꯅꯨꯄꯤꯒꯤ ꯀꯔꯝꯕ ꯃꯔꯥꯜ ꯏꯃꯥꯅ ꯑꯗꯨꯝꯅ ꯁꯥꯎꯔꯒ ꯅꯃꯧ ꯅꯨꯄꯤꯕꯨ ꯌꯨꯝꯗꯒꯤ ꯏꯟꯊꯣꯛꯄꯤꯔꯒ ꯀꯔꯤꯗ ꯀꯥꯟꯅꯕꯅꯣ ꯐꯪꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥ ꯅꯆꯥꯅ ꯋꯥꯈꯜ ꯑꯃ ꯂꯦꯞꯆꯔꯦ ꯑꯩꯈꯣꯏ ꯏꯆꯥ ꯑꯃ ꯌꯣꯛꯆꯔꯒꯦ ꯍꯥꯏꯅ ꯀꯔꯤ ꯃꯤꯇꯣꯞꯀꯤ ꯃꯆꯥꯒ ꯌꯨꯝꯁꯤꯗ ꯄꯨꯁꯤꯟꯗꯨꯅ ꯌꯣꯛꯄ ꯌꯥꯔꯣꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯒꯤ ꯃꯆꯥ ꯑꯗꯣ ꯏꯁꯨꯅꯦ ꯍꯥꯏꯕ ꯑꯩ ꯉꯝꯃꯣꯏ ꯑꯆꯧꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ ꯊꯤꯅ ꯉꯥꯡꯅꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯁꯦ ꯅꯨꯄꯥꯅꯤ ꯃꯁꯤꯒꯤ ꯃꯆꯥ ꯄꯣꯛꯇꯕꯤ ꯅꯨꯄꯤꯁꯤꯕꯨ ꯁꯨꯝ ꯅꯨꯡꯁꯤꯔꯒ ꯀꯔꯤ ꯀꯥꯟꯅꯗꯒꯦ ꯅꯪꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ ꯅꯪ ꯅꯨꯄꯥꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯅꯅꯕ ꯇꯧꯁꯤ ꯑꯩꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯏꯁꯨ ꯄꯥꯝꯃꯤ ꯏꯃꯥꯅ ꯈꯟꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤꯕꯨ ꯏꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯏꯟꯊꯣꯛꯄꯤꯕ ꯑꯁꯤꯕꯨ ꯑꯐꯕ ꯊꯕꯛꯂꯣ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯅꯤ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯈꯪꯏ ꯃꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯔꯥꯜꯁꯨ ꯅꯠꯇꯦ ꯃꯁꯤꯗ ꯂꯥꯏꯕꯛꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯝꯕꯤꯔꯝꯂꯕꯒꯤ ꯑꯗꯨꯅ ꯏꯃꯥ ꯅꯆꯥꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯇꯈꯦꯜꯂꯩ ꯂꯥꯎ ꯆꯪꯉꯁꯤ ꯑꯉꯧ ꯄꯥꯝꯕꯅ ꯇꯈꯦꯜꯂꯩꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤ ꯁꯥꯎꯒꯟꯗꯕ ꯇꯥꯆꯧ ꯐꯥꯎꯕ ꯁꯥꯎꯔꯛꯏ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕ ꯋꯥꯗ ꯆꯒꯠ ꯆꯒꯠ ꯉꯥꯡꯒꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯥꯗꯦ ꯍꯅꯨꯊꯪꯗ ꯅꯆꯥ ꯅꯃꯧꯅ ꯅꯨꯡꯁꯤꯗꯅꯕ ꯁꯤꯜꯂꯕꯗꯤ ꯁꯦꯕꯥ ꯐꯪꯗꯅ ꯋꯥꯅ ꯁꯤꯕꯗꯨꯅꯤꯅꯦ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯌꯥꯔꯦ ꯑꯩ ꯈꯪꯉꯤ ꯁꯦꯕꯥꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯅꯈꯣꯏꯗꯤꯅꯦ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯅꯈꯣꯏꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯈꯣꯏꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯅꯈꯣꯏꯒꯤ ꯅꯨꯄꯤꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯏꯄꯥꯝꯗ ꯆꯠꯂꯒꯦ ꯑꯩꯅꯦ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏ ꯈꯪꯉꯨ ꯏꯃꯥ ꯍꯅꯨꯊꯪꯗꯨꯗ ꯅꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯒ ꯀꯔꯝꯕ ꯅꯆꯥ ꯅꯅꯥꯎꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯊꯕꯛꯇꯣ ꯌꯥꯝ ꯇꯧꯒꯅꯨ ꯏꯃꯥ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯌꯨꯝꯁꯤꯗ ꯂꯦꯝꯅ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯁꯦ ꯏꯃꯨꯡ ꯏꯔꯥꯡ ꯊꯣꯛꯅꯅꯕ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯌꯥꯏꯃ ꯌꯥꯔꯦ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯅ ꯅꯈꯣꯏꯗ ꯉꯥꯡꯕꯁꯨ ꯅꯠꯇꯕ ꯃꯆꯥ ꯄꯣꯛꯇꯕꯤ ꯁꯤꯒꯤ ꯃꯤꯆꯪ ꯌꯥꯝꯅ ꯆꯪꯂꯤꯕꯁꯤꯕꯨ ꯃꯥꯅ ꯅꯈꯣꯏꯗ ꯁꯦꯜꯒ ꯄꯤꯕꯤꯔꯕ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯋꯥ ꯊꯠ ꯊꯠꯇꯨꯅ ꯉꯥꯡꯂꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯇꯣꯛꯎ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝꯕ ꯃꯤꯒꯤꯗꯃꯛꯇꯗꯤ ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯂꯦꯞꯆꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯏꯇꯩꯃꯍꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯦꯞꯆꯩ ꯑꯣ ꯅꯈꯣꯏ ꯌꯥꯝꯅ ꯂꯦꯞꯆꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯑꯩ ꯏꯄꯥꯝꯗ ꯆꯠꯂꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯔꯣꯏ ꯅꯣꯏ ꯑꯩ ꯂꯩꯇ꯭ꯔꯒꯅꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯌꯥꯏꯃ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤꯀꯣ ꯃꯥꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯁꯦ ꯅꯪ ꯇꯥꯅ ꯇꯥꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯕꯅꯤꯀꯣ ꯐꯩ ꯐꯩ ꯅꯈꯣꯏꯅꯦ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣ ꯑꯩꯗꯤ ꯆꯠꯂꯅꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯇꯣꯝꯕꯁꯨ ꯇꯥꯔꯝꯃꯤ ꯑꯄ ꯁꯥꯗꯨꯅ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯌꯥꯏ ꯍꯣꯏꯅ ꯏꯃꯥꯒꯤ ꯃꯊꯃꯣꯏ ꯁꯣꯛꯄ ꯋꯥ ꯉꯥꯛꯇ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯅ ꯏꯃꯥꯕꯨ ꯏꯟꯊꯣꯛꯀꯦ ꯍꯥꯏꯕ ꯇꯌꯥꯏ ꯍꯣꯏꯁꯨ ꯍꯛꯃꯜꯂꯤ ꯑꯇꯣꯝꯕ ꯅꯪꯅ ꯍꯧꯖꯤꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯐ ꯁꯥꯕꯗꯣ ꯇꯧꯔꯅꯨ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗ꯭ꯔꯕꯅꯤꯅ ꯈꯔ ꯂꯦꯝꯖ ꯆꯥꯐꯝ ꯊꯤꯔꯛꯄꯗ ꯏꯃꯨꯡ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯇꯌꯥꯏꯒꯤ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯅꯣꯏꯗꯒꯤ ꯀꯔꯤ ꯅꯤꯔꯒ ꯆꯥꯈ꯭ꯔꯕꯒꯦ ꯑꯩꯗꯤ ꯇꯥꯆꯧꯍꯣꯏ ꯑꯃꯗꯤ ꯇꯌꯥꯏ ꯏꯇꯩꯃ ꯍꯣꯏꯅ ꯏꯃꯥꯕꯨ ꯊꯧꯁꯥꯕꯤꯗꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯖꯕꯗꯅꯤ ꯑꯗꯨꯒ ꯏꯔꯥꯟ ꯁꯤꯖꯤꯟꯕꯤꯔꯛꯂꯦ ꯑꯇꯣꯝꯕ ꯅꯪꯅ ꯌꯥꯝꯅ ꯏꯃꯥꯕు ꯅꯤꯡꯖꯔꯕꯗꯤ ꯏꯃꯥꯁꯦ ꯅꯪ ꯀꯣꯜꯂꯒꯦꯔꯣ ꯏꯇꯩꯃ ꯍꯣꯏ ꯀꯣꯟꯒꯅꯤ ꯑꯩꯅ ꯏꯃꯥꯕꯨ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯒꯗꯕꯒꯤ ꯍꯧꯕꯗ ꯍꯧꯔꯤꯕꯅꯤ ꯃꯗꯨ ꯇꯧꯔꯒ ꯏꯃꯥꯕꯨ ꯑꯣꯏꯅ ꯀꯣꯟꯖꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯇꯌꯥꯏ ꯍꯣꯏꯒ ꯄꯨꯟꯕꯤꯈꯣ ꯑꯩ ꯀꯌꯥ ꯅꯥꯇꯩ ꯆꯥꯗ꯭ꯔꯤ
ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯆꯠꯀꯗꯕꯁꯨ ꯋꯥꯠꯍꯧꯔꯤ ꯑꯩ ꯆꯠꯆꯔꯒꯦ ꯏꯃꯥ ꯇꯥꯆꯧ ꯍꯣꯏꯒ ꯄꯨꯅꯤꯡꯗ꯭ꯔꯒꯅ ꯏꯃꯥꯁꯨ ꯃꯇꯝ ꯈꯔ ꯅꯄꯥꯝꯗ ꯂꯩꯔꯨꯒꯦꯁꯨ ꯂꯩꯔꯨ ꯑꯗꯨꯒ ꯑꯩꯅ ꯁꯦꯜ ꯄꯥꯏꯔꯒ ꯂꯧꯕ ꯂꯥꯛꯀꯦ ꯏꯃꯥ ꯑꯩ ꯆꯠꯂꯦ ꯏꯃꯥ ꯇꯥꯍꯧꯔꯦꯀꯣ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯝꯕꯅ ꯏꯃꯥꯕꯨ ꯅꯤꯡꯖꯩ ꯍꯥꯏꯕ ꯈꯔ ꯈꯪꯂꯛꯂꯕ꯭ꯔꯣ ꯑꯣ ꯌꯥꯔꯦ ꯅꯈꯣꯏꯁꯦ ꯑꯩꯒꯤ ꯏꯆꯥ ꯏꯃꯧ ꯑꯃꯠꯇ ꯅꯠꯇꯦ ꯑꯩ ꯅꯈꯣꯏ ꯑꯃꯠꯇꯒ ꯄꯨꯜꯂꯣꯏ ꯑꯩꯁꯨꯅꯦ ꯏꯄꯥꯝ ꯂꯩ ꯏꯄꯥꯝꯗ ꯆꯠꯀꯅꯤ ꯅꯈꯣꯏ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯀꯅꯨ ꯅꯈꯣꯏꯒ ꯑꯩꯒ ꯃꯔꯤ ꯂꯣꯏꯅꯔꯦ ꯅꯄꯥꯅ ꯊꯅꯝꯕ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏ ꯂꯩꯖꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯇꯈꯦꯜꯂꯩ ꯃꯃꯥꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯊꯣꯔꯛꯇꯨꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯠꯇꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯦꯝꯅ ꯇꯥꯕꯤꯔꯝꯗꯦ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯧ ꯄꯥꯝꯕꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯈꯦꯜꯂꯩ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯥꯕꯨ ꯈꯥꯝꯂꯤꯕꯗꯤ ꯃꯁꯥꯅ ꯆꯠꯅꯅꯤꯡꯕ ꯑꯁꯤꯗ ꯅꯪꯅ ꯈꯥꯝꯐꯝ ꯊꯣꯛꯇꯦ ꯆꯠꯆꯈꯤꯁꯅꯨ ꯑꯗꯨꯒ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏ ꯅꯠꯇꯅ ꯏꯃꯥꯒꯤꯗꯃꯛꯇ ꯀꯅꯥꯁꯨ ꯂꯦꯞꯄꯤꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯈꯪꯕꯤꯌꯨ ꯀꯔꯤꯒꯤ ꯂꯩꯔꯣꯏ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯌꯥꯝꯅ ꯂꯩ ꯅꯈꯣꯏꯅ ꯊꯣꯛꯄ ꯂꯩꯖꯍꯧ ꯑꯩ ꯆꯠꯂꯦ ꯇꯣꯝꯕꯤꯁꯅꯥ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯆꯠꯈꯤ ꯑꯁ ꯃꯁꯤꯕꯨ ꯀꯔꯝꯕ ꯏꯃꯥꯅꯣ ꯈꯪꯗ꯭ꯔꯤ ꯏꯇꯩꯃ ꯀꯩꯁꯨ ꯈꯟꯕꯤꯔꯨꯔꯅꯨ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯈꯔꯁꯨ ꯍꯦꯟꯃꯜꯂꯕꯅꯤ ꯃꯥꯅ ꯆꯠꯂꯤꯕꯁꯦ ꯑꯥꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯅꯤꯡꯉꯥꯏ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯃꯥꯒꯤ ꯃꯤꯔꯣꯟ ꯊꯨꯡꯗꯕ ꯃꯇꯧ ꯑꯁꯤꯗ ꯃꯧꯄꯥ ꯅꯨꯄꯥ ꯃꯆꯤꯟ ꯃꯅꯥꯎꯅꯅꯦ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯈꯔ ꯂꯩꯔꯒ ꯃꯥꯏꯅ ꯍꯟꯖꯔꯛꯀꯅꯤ ꯏꯇꯩꯃ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯇꯈꯦꯜꯂꯩ ꯃꯅꯦꯝꯄꯣꯛꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯃꯥꯏ ꯆꯣꯐꯜꯂꯦ ꯈꯟꯗꯨꯅ ꯃꯊꯃꯣꯏ ꯁꯣꯟꯊꯔꯝꯃꯤ ꯃꯅꯦꯝꯄꯣꯛꯄꯨ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯗꯨꯅ ꯀꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯧ ꯄꯥꯝꯕꯅꯗꯤ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯇꯈꯦꯜꯂꯩꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯒ ꯋꯥꯇꯥꯅꯔꯝꯃꯤ ꯇꯥꯆꯧ ꯑꯩꯗꯤ ꯏꯃꯥꯁꯦ ꯀꯧꯕꯕꯨ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯈꯔꯁꯨ ꯈꯪꯍꯟꯕꯅ ꯐꯩ ꯏꯇꯩꯃ ꯏꯃꯥꯕꯨ ꯀꯔꯤꯒꯤꯅꯣ ꯏꯇꯩꯃꯅ ꯅꯨꯡꯁꯤꯔꯨꯔꯤꯕꯗꯨꯕꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯥꯅ ꯏꯇꯩꯃꯗ ꯉꯥꯡ ꯁꯛꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯝꯕ ꯃꯤꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯏꯇꯩꯃ ꯈꯛꯇꯅꯤ ꯏꯃꯥꯅ ꯉꯥꯡꯕ ꯋꯥꯗ ꯇꯥꯊꯣꯛꯇꯨꯅ ꯂꯩꯕ ꯉꯝꯂꯤꯕ ꯑꯗꯨꯅ ꯏꯇꯩꯃ ꯏꯃꯥꯁꯦ ꯀꯧꯗꯕꯅ ꯍꯦꯟꯅ ꯐꯩ ꯃꯥꯅ ꯀꯣꯟꯅ ꯋꯥꯈꯜ ꯇꯥꯔꯒ ꯍꯟꯖꯔꯛꯆꯅꯤ ꯌꯥꯏꯃ ꯃꯗꯨ ꯌꯥꯗꯦ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯅꯤ ꯌꯨꯝꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯏꯃꯥꯅꯤ ꯃꯥꯅ ꯆꯠꯈ꯭ꯔꯒ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯅꯈꯤꯅꯤ ꯑꯗꯨꯅ ꯌꯥꯏꯃ ꯅꯈꯣꯏ ꯇꯥꯆꯧꯒ ꯅꯪꯒ ꯆꯠꯇꯨꯅ ꯏꯃꯥꯕꯨ ꯊꯦꯝꯗꯨꯅ ꯄꯨꯔꯛꯎ ꯑꯩꯅ ꯆꯠꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯁꯥꯎꯗꯨꯅ ꯂꯥꯛꯎ ꯌꯥꯔꯔꯣꯏ ꯑꯗꯨꯅꯅꯦ ꯅꯇꯩꯃꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯐꯔꯦ ꯏꯇꯩꯃꯅ ꯏꯃꯥꯕꯨ ꯀꯧꯍꯟꯅꯤꯡꯂꯕꯅꯤꯅ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯍꯣꯔꯦꯟ ꯆꯠꯇꯨꯅ ꯀꯧꯔꯨꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯌꯥꯏꯃ ꯑꯃꯗꯤ ꯑꯉꯧ ꯄꯥꯝꯕ ꯄꯨꯟꯅ ꯆꯠꯇꯨꯅ ꯃꯃꯥꯕꯨ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯃꯥꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯃꯌꯥꯝꯅꯁꯨ ꯇꯣꯝꯕꯤꯁꯅꯥꯒꯤ ꯃꯤꯔꯣꯟ ꯊꯨꯡꯗꯕ ꯃꯇꯧ ꯑꯗꯨꯗ ꯆꯠꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯃ ꯑꯃꯗꯤ ꯑꯉꯧ ꯄꯥꯝꯕꯁꯨ ꯈꯪꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯂꯥꯛꯑꯦꯗꯅ ꯅꯃꯥꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤ ꯈꯟꯅꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯨꯝꯃꯨ ꯌꯥꯗꯦ ꯃꯥꯅ ꯊꯣꯛꯄ ꯄꯪꯁꯥꯎꯗ ꯍꯦꯛ ꯁꯥꯎꯏ ꯅꯃꯥꯁꯦ ꯍꯥꯟꯅꯗꯒꯤ ꯃꯥꯒꯤ ꯏꯁꯧ ꯂꯥꯡꯒꯜꯂꯤ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯅꯈꯣꯏꯁꯨ ꯈꯔ ꯍꯟꯊꯔꯒ ꯂꯩꯒꯦ ꯍꯥꯏꯗꯦ ꯑꯁꯨꯝꯅ ꯈꯟꯅ ꯆꯩꯅꯗꯨꯅ ꯍꯅꯨꯊꯪꯗ ꯃꯄꯥꯝꯗ ꯂꯥꯛꯄꯁꯦ ꯐꯖꯗꯦꯀꯣ ꯏꯆꯥꯁꯥ ꯃꯥꯃꯥ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯒꯤꯗꯃꯛꯇ ꯏꯃꯥꯅ ꯃꯊꯟꯇ ꯄꯪꯁꯥꯎꯗ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯃꯥꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯏꯃꯥꯕꯨ ꯀꯗꯣꯝꯗ ꯂꯩꯈꯤꯕꯒꯦ ꯅꯃꯥꯗꯣ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯅꯅꯦꯗ ꯀꯧꯕ ꯆꯠꯍꯟꯈꯤꯕꯅꯤ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯇꯣ ꯉꯥꯡꯅꯔꯤꯉꯩꯗ ꯇꯣꯝꯕꯤꯁꯅꯥ ꯃꯆꯥ ꯑꯅꯤꯕꯨ ꯎꯔꯒ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯧꯕ ꯂꯥꯛꯀꯅꯣ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯇꯣꯝꯕꯤꯁꯅꯥ ꯅꯆꯥ ꯑꯅꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯧꯕ ꯂꯥꯛꯂꯒ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯌꯥꯎꯗꯅ ꯀꯔꯝꯅ ꯂꯩꯒꯅꯤ ꯅꯪ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯈꯔ ꯇꯞꯊ ꯏꯪꯊꯕ ꯐꯩꯀꯣ ꯏꯃꯥ ꯌꯥꯔꯦ ꯁꯥꯎꯕꯤꯔꯅꯨ ꯅꯆꯥ ꯑꯩꯈꯣꯏꯅ ꯉꯥꯡꯈꯤꯕꯗꯣ ꯐꯅ ꯏꯃꯥꯅ ꯁꯥꯎꯅꯤꯡꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯍꯥꯏꯖꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯃꯥ ꯀꯔꯤꯒꯤ ꯑꯩꯗꯤ ꯆꯠꯇꯣꯏꯕ ꯑꯩ ꯆꯠꯂꯣꯏ ꯅꯈꯣꯏꯅ ꯑꯩꯕꯨ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯂꯕꯗꯤ ꯃꯆꯥ ꯄꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯇꯥꯟꯊꯣꯛꯈꯣ ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯈꯩ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯉꯝꯃꯣꯏ ꯏꯃꯥ ꯃꯗꯨꯕꯨ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯇꯁꯦꯡꯅ ꯀꯧꯕ ꯂꯥꯛꯅꯤꯡꯗꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯏꯇꯩꯃꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥ ꯏꯇꯩꯃꯒꯨꯝꯕ ꯅꯃꯧꯗꯤꯅꯦ ꯏꯃꯥꯅ ꯃꯐꯝ ꯀꯩꯗꯁꯨ ꯐꯪꯂꯣꯏ ꯇꯣꯝꯕꯤꯁꯅꯥ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯂꯥꯜꯂꯤꯀꯣ ꯅꯕꯨꯡ ꯑꯁꯤꯗꯤ ꯈꯪꯏ ꯀꯔꯤ ꯃꯔꯝꯒꯤ ꯅꯈꯣꯏꯅ ꯈꯠꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯣ
Nangna namong nupi ahanbu macha yaude haiduna inthokpibado tawhaide. Imau adusu macha karigi uninglamloi. Nangna nasu pamba adudagi maana hena maichak oiribani. Adubu laibakta tamlamlabani khantoktuna misu tawnabadaba nate. Isa yaudrabadi atopadagi yoknaduna nungaina lainaribani. Masigumna laibasu yai. Madu natraduna migi matai manaubu kainaba haibado madudi papniko. Tachaunane akhoi mungi maramda khangoi kasu yaushinbirakanu. Aigidine haikrabadi loire achauba nangi nupido mapamda chalhankigadabani. Adugane aine ichagidamakta masak matau phajakhrabi imau ama hainaduna thamlabani. Ma aidi takhelena tabakanabusu aigi nupi oiba ngamla. Aroiba oina haijari. Ima nacha aikoigi nusi chanana leminarurasi. Aidine aigi ipamda aigi apambado thungdriba phawba lekhini yumda halaroi. Oh, adudi phare. Aikoi ngasi lakliba asidagi su amuk hana imabu kobo laroi. Imana wakhal taraktuna nasana na khongna thongna lakjarabadi. Nacha aikoine imabu matam chupada thonglauna hangtuna ngaijari. Adubu imabu kobudi amuk hana laroi. Yaima chasilao. Mama akoi muk chacharukhige. Tombi sana. Nangsi onthoknusu wakhal khanthadida ko. Nacha singa si sauduna chatkre. Nangna nacha singa sibu konduna leirugedi haidraduna napamda halaklaga leiriba sibu phajaribro. Masidagi dinang nacha singna amuk hanasu kawba lakadaba mandre. Nang ngasi kawba laklingai asidane lemna chalhobana phagani. Tachau hoina aibu yamna chalhaningi sibu karigino. Yumse aigi suni. Nakhoida ai yete. Haima maana thokpa ma pangsaudu sauduna chakrine se. O nachanupini na tawrisinane mirona marona ma thungdriba. Imausinga sinasu sauningbana loirabani. Sa insang sabadana marona ma mawa petliba aikhoi nongmata mana tawri sumainane imau nupisingdaga tawjakhide. Magi mamau nupida ngangba wangang sanganga to imausingda sizinarakiga tawrai. Aidi ko nongmane khatnaba soiroi nupa. Hende henjilaklabadi khano. Maraina talaga mayumda hanjagini. Angau pamba amadi yaima mamabu kawba chaluba matamda mamagi wangang sangang singaduda sauningladuna mamabu mayumda puraktana halaklami. Takhelai mapuroibana manembu purakani khanduna harauna ngaizarami. Ichegi thamoise atangbani. Asuk yamna phatkidraba inimpok adubu adum nungsiba ngamba iche nangdi atangbani. Ichedi isaulangbi inemdo halakani khanduna harauriba. Aidi magi masakto uni khanbada yumdaga amta leijaningde. Inau imado hojikti wakhal taramani khali. Aidi imase yamna nungsi. Aidi hek piklingaidagi ibung mangana yokpirakpani. Aduna ahal lamangi minungsi phangjarakte. Aidi imabu yam nungsiye. Ichegi ibung mangado yumsidaga lakhidaba kuireko. Nahawai lakpada imana thina ngangsakiba aduda ikairamani. Masidabu ichena asuk yamna phatkidraba hanubisibu nungsiba ngami. Ayoirabadine ibung mayamgi mamangda mamaida khopakna tharamgadabani. Inau nubi oibigi mapokse yamna toli. Aidi sagai onduna yum asida palaklabanina yumsigi ahal oiribi imana ngangbada. Aina kari khumba ngamgani. Aisu machanamani. Ibungna imana ngangsakliba mayamdo tabada ai thamoi kaiki. Adubu aina nushina ibung mangabu yum asida amuk hanna laktanaba haikibani. Iche aikhoi imana nushiribase sel paiba inakhunba mi khaktani. Mana mi wena uriba ataidi khongyagi uphulni mana khaliba. Aina hainingbadi ma sibu kayam yamna sel paiba mino haiba. Machanu pasing asina thabai inkhang suduna sel kaya talakpadagi ma hojik maning tamna leiba phanglakpa natro. Magi punsi karamna haurakhi haiba kauthoine. Iche aidi yam hainingdeda khaluraga sauningba henjilai. Iche naga ngaga thonglibado horene huina hapaga phajana pizaraga hatkibana pharani. Inau adumna haiba phate. Phana sauninglabasu kautho. Aikhoinane ingtha tapthaduna leirabadi imasu nongmadi wakhal tajarakani. Adalai sibuna khoina taiga yaimaga natrane. Mane je. Ado miron thungdabi inemdudi yaurakpa udine je. Kaino ima logo chakraga ima pudana hanbira ibade. Kaidaurage. Itaima aikhoi imaga mohana kawbugi waga haibiranuko. Yaima kaidaurage amta mayek singna hayo.
Itaima, imado magi lichato haujisu hongba leihaude. Tachau akhoi nina adok phajana haijaraba phawbada wakhal taba ngamde. Akhoi imado amuk hana semdokpa yararoi. Adubu imana kari hairaqogeba. Imana la oyajibase maram amadi leiramgani. Imana kari hairakpage. Itaima, akhoi magi wase toose. Mana hairakpa wabu kari oidoino. Imung kaina naba wa ngaktani. Yaima, imana yumasida la oyajibagi maramdo. Aina yumasida leibagini. Aina maram oiduna imado yumsida leiningdre. Aina ima amadi nakhoi mayamgi maibusu chophalle. Ai ipamda hankrage haina khalle hojikti. Itaima, karigi itaima na yum thadoktu chatoino. Itaima chatpa yaroi. Imadi kaisu thoidokte. Akhoi gidi itaima na pumnamagni. Imana macha akhoi gi nongmuta phananaba sinbikhiba leite. Asukoi base itaima na nanaw akhoi bu phajana ngangbi sakbiduna afaba mi ama oiba ngamjarakpani. Itaima yumsi thadoktu chatlage khanbiganu. Yaima, aina tawbudi kharadani. Imana na khoi gi tawbiramliba mayam asidi nakhoina kaidongnungda singba ngamlaroidaba kayani. Imagi thodang yamna mamal leina lobi. Imabu nungsibiyu. Aina maram oiduna imabu mapamda leihanbase ai yamna nungaite. Aduna imagi apambabu maning thunghanba pami. Takhele, nangna khalibadu chumme haina khanbra. Moi baba, aina lauriba phirebase achumbani haina lauzari. Aina moi baba da hainingbasu. Imana haiba yabi. Aina yumasida makhatana leiraga kaidoruni imita ijaso amata uba phangdrabi. Punsigi mahai yandrabi aina yumsida makhatana leibagi kanafam leitre. Aina maram oiduna ima amadi moi baba gi maisu chophanaba oi. Aduna moi baba atopa nupiga luhongduna icha dar phangduna nungaina balhanjaning. Takhele, yare. Nangi wado aina yabasu ngamma. Nang khaktana lepa phirebto aina yaba ngamma. Aigi wasu tagadaba. Nangna lauriba phirebto nangna ibu nusibagini haina khanba ngamla. Nangna ibu thamoi sengna nusirabadi lamlanbi kanaga aiga luhongani ngamma. Moi baba, ipuroi babu aigi khakta oiningdaba kana leibagi. Nupi yoibi singna mapuroi babu magi khakta punsigi oining. Adubu aidi punsigi mahau yaudraba nupi. Aibu asuk nusibiraga karibu kanagani. Aina phana nusibirabasu. Moi babagi punsibu manghanbadi ai pamde. Aduna aibu nusi khangdabini khalabasu khanbiru. Adubu atopa nupi amaga luhongbiyu. Imana haiba yabiyu. Masidadi haizaramgi. Takhele, nangna aibu thadoktuna chatlage khalabadi. Chachingaida aibu hu bijaduna hana halam. Maduna nangi ningba thungnani nacha. Moi baba adumna haibigan. Aina lepchariba phirebase tungi khanduna lepchabani. Aina haibase yabidaba tarabadi. Aigi thawai ase ithandana lauduna sizagani. Mathangi nongambaga takhele mapi maron yomsinduna chatlage haina thoragle. Angau pamba magi nupina mabu thadoktuna chatkhani khanbada mathamoy yamna soklami. Moi baba ai chacharage. Inaw nupi oigadabi aduga khatna chainaba yaudana yamna nungaina panba oibi. Itaima, yumsidadi thadoktuna chatpikhinu. Nanawai khoibu nungsibirabadi yumasida leibi. Yaima, nataimana yumsida leiraga imana mapamda leibado ai pamde. Aduna yu aina yumsa thadoktuna chatlabadi ima soidana yumda halakani. Aina maram oiduna imabu yumda leihandabado ai pamde. Madudasu natana nangi tachaugi punsibu mangnanaba sinba ai pamde. Aduna yaima, nakhoina nangi tachaubu khara yengsinbiyu ko nataima chatlage. Iche, chakhinuwo ije. Takhele mamitagi mapi sinthaduna mapuroibagi makhong soktuna aroiba oina khurumlamlaga chatkiram. Angau pamba magi nupibu khamba ngamda mamitagi pirang sinthaduna leihawi. Takhele mayum thadoktuna chatkrage haibadu tabada manaw nupa amadi mapuroibana amata yaramde adubu takhele mapuroibabu nungsina tungi punsigi khanduna mayum thadoktuna chatlage haina leplami aroiba oina manempoki manakta chattuna haijarami. Ima, namau ngasidagi kanadasu yejararoi. Namaudi miyoiba oina poklubagi mahai yandrabi nupi. Aina sum yumda leiraga aigi ipuroibagi maisu chophalle. Aduna ima, namau ngasidagi yum thadoktuna chacharage. Aduna ima, haujikti yumda hanbiraglo.
ꯏꯃꯥꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯅꯨꯄꯤ ꯑꯐꯕꯤ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯍꯧꯔꯣ ꯅꯃꯧ ꯆꯠꯆꯔꯒꯦ ꯏꯕꯦꯝꯃ ꯅꯪꯅ ꯅꯍꯥꯟꯗꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯑꯩꯅꯁꯨ ꯐꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕꯤꯔꯝꯂꯣꯏꯗꯕꯅꯤ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯅꯁꯥꯅ ꯈꯪꯅ ꯌꯥꯔꯛꯄꯗꯣ ꯅꯪꯒꯤ ꯁꯦꯜ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯍꯥꯏꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯒꯅꯤ ꯑꯩ ꯉꯁꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯩꯅ ꯄꯥꯝꯖꯕꯤ ꯏꯃꯧ ꯑꯃ ꯍꯥꯏꯅꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯕꯒ ꯂꯣꯏꯔꯕꯅꯤ ꯃꯌꯨꯝꯁꯨꯅꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ ꯑꯩꯅꯦ ꯉꯁꯤꯃꯛ ꯍꯥꯏꯅꯕ ꯆꯠꯇꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯒꯦ ꯏꯃꯥ ꯑꯩ ꯁꯦꯜ ꯑꯝꯇ ꯂꯧꯖꯔꯣꯏ ꯀꯔꯤꯒꯤ ꯂꯧꯔꯣꯏꯗꯣꯔꯤꯕꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯒꯤ ꯏꯃꯧ ꯑꯃ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯌꯦꯠꯄ ꯂꯥꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪ ꯉꯁꯤ ꯆꯠꯈꯤꯕꯗꯒꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏ ꯅꯪꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯄꯨꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯅꯒꯗꯕꯅꯤ ꯑꯩꯅ ꯁꯦꯜ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯨꯗ ꯂꯥꯛꯆꯔꯔꯣꯏꯒꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯆꯔꯔꯣꯏ ꯑꯩ ꯁꯦꯜ ꯑꯝꯇ ꯂꯧꯖꯔꯔꯣꯏ ꯏꯃꯥ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯛꯀꯦ ꯈꯜꯂꯛꯂꯕꯗꯤꯅꯦ ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯁꯤꯃꯗꯤ ꯈꯪꯖꯤꯟꯖꯍꯧꯀꯣ ꯇꯈꯦꯜꯂꯩ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯅꯦꯝꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯦꯝꯒꯤ ꯃꯊꯃꯣꯏꯗꯗꯤ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯦ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯈꯜ ꯇꯧꯖꯔꯝꯃꯤ ꯑꯩꯁꯤꯕꯨ ꯏꯄꯥꯝꯗ ꯆꯪꯈꯤꯗ꯭ꯔꯥ ꯑꯩꯅ ꯆꯪꯂꯨꯕ ꯃꯇꯝꯗ ꯏꯕꯨꯡ ꯃꯉꯥꯅ ꯆꯪꯍꯟꯕꯤꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯆꯪꯍꯟꯕꯤꯔꯕꯁꯨ ꯑꯩꯒꯤ ꯏꯆꯤꯜ ꯑꯁꯤꯅ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯕꯨꯡꯁꯤꯡꯒꯤ ꯃꯥꯏ ꯆꯣꯞꯍꯜꯂꯗ꯭ꯔꯥ ꯑꯩ ꯌꯨꯝꯗ ꯆꯪꯉꯔꯣꯏꯒꯦ ꯑꯩ ꯀꯅꯥꯗꯁꯨ ꯌꯦꯠꯂꯔꯣꯏ ꯑꯩꯒꯤ ꯃꯍꯩ ꯌꯥꯟꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈ꯭ꯔꯁꯅꯨ ꯑꯩ ꯇꯨꯔꯦꯜ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯈ꯭ꯔꯒꯦ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯔꯒꯅꯤ ꯇꯈꯦꯜꯂꯩ ꯇꯨꯔꯦꯜꯗ ꯆꯣꯡꯊꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯈꯥꯝꯂꯛꯂꯝꯃꯤ ꯀꯅꯥꯅꯣ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯈꯥꯝꯕꯤꯔꯒꯅꯨ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯁꯥ ꯅꯊꯟꯇ ꯁꯤꯖꯒꯦ ꯇꯧꯔꯤꯕꯅꯣ ꯇꯥꯂꯦꯝꯕ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯈꯥꯝꯕꯤꯔꯅꯨ ꯑꯩ ꯁꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯁꯥꯟꯇꯤ ꯐꯪꯒꯅꯤꯌꯦ ꯇꯈꯦꯜꯂꯩ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯅꯁꯥ ꯅꯊꯟꯇꯅ ꯁꯤꯖꯒꯦ ꯈꯟꯖꯔꯤꯕꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯂꯩꯕꯤ ꯅꯪꯅ ꯅꯁꯥ ꯅꯊꯟꯇ ꯁꯤꯖꯒꯦ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯔꯝꯂꯤꯕꯁꯦ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯕꯨꯡꯃꯛꯅꯤ ꯈꯜꯂꯕꯗꯤ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯂꯤꯌꯨ ꯇꯥꯂꯦꯝꯕ ꯋꯥꯔꯤꯗꯨ ꯈꯪꯉꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯑꯩ ꯀꯅꯥꯗꯁꯨ ꯂꯤꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯈꯥꯝꯕꯤꯔꯅꯨ ꯑꯩꯕꯨ ꯏꯊꯟꯇ ꯊꯝꯕꯤꯔꯝꯃꯨ ꯇꯈꯦꯜꯂꯩ ꯐꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯤꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯂꯤꯔꯅꯨ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯪꯁꯨ ꯍꯪꯉꯔꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯊꯟꯇ ꯊꯅꯝꯗꯨꯅ ꯈꯛ ꯆꯠꯂꯣꯏ ꯂꯥꯛꯑꯣ ꯑꯩ ꯅꯪꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯒꯦ ꯑꯩꯒꯤ ꯌꯨꯝ ꯂꯩꯇꯦ ꯑꯩꯕꯨ ꯌꯨꯝꯗ ꯊꯝꯕꯤꯔꯝꯒꯅꯨ ꯇꯈꯦꯜꯂꯩ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒ ꯈꯟꯅꯔꯛꯄꯒꯤꯔ ꯅꯪꯅ ꯉꯁꯤ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤꯕꯨ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯦ ꯅꯪ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯇꯥꯎꯗꯣ ꯌꯥꯝ ꯐꯠꯇꯕ ꯃꯤꯗꯤ ꯑꯣꯏꯈꯤꯗꯕꯅꯤ ꯂꯥꯛꯑꯣ ꯑꯩ ꯏꯇꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯥꯂꯦꯝꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒ ꯈꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯇꯈꯦꯜꯂꯩꯅ ꯂꯦꯝꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯖꯔꯝꯃꯤ ꯂꯦꯝꯕ ꯇꯈꯦꯜꯂꯩꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯈꯦꯜꯂꯩ ꯏꯅꯦꯗꯨꯁꯨ ꯍꯥꯛꯃꯜꯂꯦ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯏꯟꯊꯣꯛꯄꯤꯕ ꯍꯧꯅꯗꯦ ꯃꯥꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯤ ꯅꯨꯄꯤꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤ ꯈꯟ ꯃꯈꯣꯏꯅ ꯏꯟꯊꯣꯔꯛꯂꯕꯁꯨ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯅꯪꯒꯤꯁꯨ ꯅꯕꯨꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯂꯥꯛꯑꯣ ꯑꯩ ꯅꯪꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯒꯦ ꯇꯥꯂꯦꯝꯕ ꯑꯩ ꯌꯨꯝꯗꯁꯨ ꯆꯪꯉꯔꯣꯏ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯨꯕ ꯃꯇꯝꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯕꯨ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯏꯕꯨꯡ ꯃꯉꯥꯒꯤ ꯃꯥꯏ ꯆꯣꯞꯅꯅꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯂꯦꯝꯕꯅ ꯇꯈꯦꯜꯂꯩꯕꯨ ꯐꯖꯅ ꯊꯦꯝꯗꯨꯅ ꯃꯄꯥꯝꯗ ꯄꯨꯔꯛꯂꯝꯃꯤ ꯇꯈꯦꯜꯂꯩꯅ ꯃꯌꯨꯝꯗ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯕꯨꯡ ꯃꯉꯥꯅ ꯍꯔꯥꯎꯖꯔꯝꯃꯤ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯕꯨꯡ ꯑꯩꯈꯣꯏꯕꯨ ꯅꯍꯥꯟ ꯃꯈꯩꯒ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯎꯅꯤꯡꯂꯛꯄ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨꯅꯤ ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯔꯨꯗꯕꯅ ꯏꯆꯟꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯏꯀꯥꯏꯗꯨꯅ ꯆꯠꯄ ꯉꯝꯈꯤꯗꯕꯅꯤ ꯇꯥꯆꯧ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯑꯩꯅ ꯇꯥꯆꯧ ꯍꯣꯏꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯅꯆꯜꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯕꯨꯡ ꯑꯩꯈꯣꯏ ꯁꯥꯎꯗꯤ ꯁꯦ ꯀꯞꯀꯅꯨ ꯅꯄꯥꯝꯗ ꯂꯥꯛꯂꯒ ꯀꯞꯄ ꯍꯧꯅꯗꯦ ꯅꯪꯕꯨ ꯏꯁꯦꯟꯒ ꯂꯥꯛꯃꯤꯟꯅꯕ꯭ꯔꯣ ꯏꯁꯦꯟꯗꯤ ꯀꯗꯥꯏ ꯂꯩꯍꯧꯔꯦ ꯂꯦꯝꯕ ꯅꯪꯁꯨ ꯅꯆꯪꯒ ꯊꯣꯡꯒꯥꯟꯗ ꯊꯦꯡꯅꯕꯗꯒꯤ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯪꯕꯨ ꯅꯇꯥꯎꯗꯨꯒ ꯆꯪꯃꯤꯟꯅꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯇꯈꯦꯜꯂꯩ ꯃꯕꯨꯡꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯂꯝꯃꯤ
Machangi matau ubada mabung mangagi mathamoida kharadi chingnarami. Lembana wari pumbali duna khanghalami. Haujikti wari du taruraga mabung mangama saubana mai haurami. Kari aigi ichanbu makoina kari sulaitaba amagumna hekta inthorakpa. Phana laira jarabasu ichangi damakta mabung aikhoi leiri haibase makoi khangdra mali. Phai khangani ngasidi makoigi imungi mi amata lemna thar. Ai ichangi damak aikhoi sirabasu ngamgani. Tachau makoina hanak tawraklibase ai yam yanindi. Ichanbu makoina kari sulaitana khanbadi aikhoi haujumak chattuna makoigi yumada mai thadoklusi. Madudada kanana thingba ngambage haibada yengba dabani. Takhelai mabung mangana sauraduna angopambagi mayum aduda chatnaba tawrami. Adubu takhelaina mabung singi makhong adu konduna kaptuna haijarami. Thachau Nachalna ikhongna thongna lakchabani. Aigi ipuroibagi maral kaisu leiti. Mana ibu chattanaba khamlakhibani. Adubu tachau nachanupina migi sagaibu chenthanaba ama oihale. Aduna ai yumda leirurage haiduna lakpani. Adubu tachau aina yum masida leibada tachau hegi mai chopnanaba oigadaba oirabadi. Ai yum masida leijararoigi. Ai chachakhrage tachau. Ibungi bema ichalna karigi yum masi thadokduna chatkadawribana. Yum mase nangin. Ichanna naning tongna layu. Nang kaisu waganu. Ngasidagi nabung aikhoi nakta nungaina leija. Nungaitaba pumbado taibang mapuna nangi laibakta tamlamlabani khantoktuna. Pumnama kauthoktuna ibung ichan aikhoi pun hanagumna leiminabagumna leirasi. Lao changasi. Imungdu changasi. Machanupigi tunggi punsigi khanbada mabungsing adu yamna wajarami. Lemba takhelaibu yamna nungsijarakpa leikaigi pakhang amani. Ikai thimanbana takhelaida nungsi phongdokjahauba ngamjahautabani. Ningba kaina leijahobani. Haujiksu lemba nupi thidana leirami. Magi thamoida takhelaibu nungsidunata leirami. Masigi wari pumba takhelaigi mabung mangasu loina khanglami. Takhelaisu masanadi khangjaramdi. Asumna haujikti takhelai mapamda halaktuna leiri. Lembagi mama mapanasu takhelaibu yamna nungsibirami. Machana pamjaba aduda takhelaibu anauba punsi amada hingjanaba haiduna hainaba chattuna takhelaigi mabungsinga wari pumba sanaba loirami. Takhelaigi mabungsingna machanupigi tungi punsigi yamna munna khanaraba matungda machanupibu lembada thajaba pamlami. Ibungo Aikoina haina singnaba hekta lai haiduna. Nakoina lana lauganuko. Aikoina ibema takhelaibu usit thawoidana khanjakhibasu leite. Aikoidi mabu imong nupi oijaningmaladuna haijaba lakchabani. Aikoina ibema takhelaibu karisu tathi tawoina tawjaro. Ichadagisu hena nungsigani. Aduna yaragadi ibungo hoina nachanupibu ichada thajabiyu. Aikoi lembana nachanupibu pamjarakpa yamna koirabani. Aduna ngasi phawba mayum palu haiba yadana leiraklibani. Mamo hoina haibiriba singase. Aikoi ichalbu nungsibagini haiba khangsai. Lembana ichanupibu thamoi sengna nungsi haibasu khangjai. Mamo hoina ngasi aigi ichalbu hainaba laklibase. Aikoi gidi yamna laibak phabani. Aikoisu ichangi tungi punsigi khanduna lembada thajaba pam. Adubu ichangi wa amata tajaki. Aduga athuba matamda mama hoida pau pijaraki. Phagani ibungo. Adubu ibungo sohelagumsiko. Phagani mama. Takhelaigi mabung mangana khanaduna machanupigi tungi khanduna machanupida phajana wari sabirami. Adubu takhelai masanadi mabung singi wafamadu yaninglamde. Ibungi bema ibung sukhangi. Nangi thamoida awaba maichak kaya lairibadu. Adubu nabung aikoina nangi tungi punsigi khanduna masina phagani khanna lepnaban. Aduna nang nabung aikoina haibase simatadi yaroko. Takhelai mabung singna haijaba aduda hiktokpa ngamdraduna yaba tarami. Asumna haina singnaduna takhelai lembaga luhongkhirami. Lembagi mama mapana takhelaibu machadagisu henna luna tawbirami. Lembanasu takhelaibu yamna luna tawjarami.
ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯅ ꯇꯈꯦꯜꯂꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯕꯤ ꯁꯅꯥꯅ ꯁꯤꯟꯗꯨꯅ ꯑꯉꯧꯄꯥꯝꯕꯁꯨ ꯃꯪꯂꯦꯝꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯪꯂꯦꯝꯕꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯁꯥꯒꯤꯇ ꯑꯣꯏꯖꯕ ꯊꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯅ ꯃꯕꯨꯛ ꯐꯠꯇꯕꯅ ꯌꯥꯏꯃ ꯍꯣꯏꯒ ꯌꯥꯅꯗ꯭ꯔꯗꯨꯅ ꯇꯣꯉꯥꯟꯅ ꯆꯥꯅꯔꯝꯃꯤ꯫ ꯃꯅꯦꯝꯄꯣꯛꯄꯨꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯤꯖꯅꯤꯡꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯉꯧꯄꯥꯝꯕꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯈꯦꯜꯂꯩ ꯃꯆꯥꯅꯨꯄꯥ 2 ꯐꯪꯖꯗꯨꯅ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯦ ꯍꯥꯏꯕ ꯇꯣꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯑꯉꯧꯄꯥꯝꯕ ꯍꯣꯏꯅ ꯂꯣꯏꯅ ꯈꯪꯅꯔꯛꯂꯤ꯫ ꯑꯉꯧꯄꯥꯝꯕ ꯉꯁꯤ ꯐꯥꯎꯕ ꯃꯃꯥꯗ ꯀꯧ ꯉꯥꯡ ꯇꯧꯂꯝꯗꯦ꯫ ꯇꯣꯝꯕꯤ ꯁꯅꯥ ꯑꯍꯟꯒꯤ ꯃꯇꯝꯅꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯁꯥ ꯑꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯂꯝꯃꯤ꯫ ꯃꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯂꯛꯂꯕ ꯃꯇꯝꯗ ꯃꯪꯂꯦꯝꯕꯤꯅ ꯅꯣꯡꯃꯇ ꯐꯖꯅ ꯉꯥꯡꯕꯤꯔꯝꯗꯦ꯫ ꯃꯪꯂꯦꯝꯕꯤ, ꯏꯃꯥꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯏꯁꯥ ꯑꯁꯤ ꯈꯪꯁꯣꯟ ꯁꯣꯟꯊꯩ, ꯆꯥꯛꯁꯨ ꯏꯆꯥ ꯆꯥꯕ ꯌꯥꯗꯦ, ꯑꯗꯨꯅꯅꯦ ꯏꯃꯥꯒꯤ ꯆꯝꯐꯨꯠ ꯈꯤꯇ ꯐꯨꯠꯄꯤꯌꯨ꯫ ꯀꯔꯤꯒꯤ ꯆꯝꯐꯨꯠꯅꯣ? ꯑꯩꯕꯨ ꯈꯨꯠ 10 ꯄꯥꯟꯕ꯭ꯔꯣ? ꯅꯣꯡꯃꯗ ꯃꯊꯦꯜꯁꯤꯕꯨ 10ꯃꯨꯛ ꯂꯣꯡꯉꯣ ꯍꯥꯏꯕ꯭ꯔꯣ? ꯅꯁꯥꯅ ꯆꯥꯅꯤꯡꯕ ꯑꯗꯨꯗꯤ ꯅꯁꯥꯅ ꯊꯣꯡꯉꯒ ꯆꯥꯖꯧ, ꯃꯤꯉꯣꯟꯗ ꯁꯨꯝ ꯊꯧꯗꯥꯗꯨꯅ ꯂꯩꯔꯅꯨ꯫ ꯁꯤ ꯆꯥꯛꯁꯦ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ? ꯆꯥꯍꯧꯔꯣ, ꯆꯥꯅꯤꯡꯗ꯭ꯔꯒꯅꯅꯦ ꯍꯨꯏꯗ ꯊꯥꯈꯣ꯫ ꯃꯪꯂꯦꯝꯕꯤ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯇꯣꯝꯕꯤ ꯁꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯆꯥꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯃ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯏꯪꯕꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ? ꯌꯥꯏꯃ, ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯃꯥꯅ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯅꯇꯩꯃ ꯐꯈ꯭ꯔꯕꯤ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯥꯟꯊꯣꯛꯄꯤꯔꯨꯕꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯑꯩ ꯐꯪꯉꯦ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯅꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯕ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯐꯅ ꯂꯥꯜꯂꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯐꯔꯦꯁꯦ, ꯋꯥꯔꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯁꯔꯨꯛ ꯑꯗꯣ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯏꯃꯥꯕꯨ ꯑꯩ ꯑꯃꯗꯤ ꯑꯏꯪꯕꯤꯅ ꯁꯦꯕꯥ ꯃꯇꯣꯜꯂꯣꯝꯅ ꯇꯧꯖꯔꯒꯦ꯫ ꯏꯃꯥ, ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯏꯃꯥꯒꯤ ꯆꯝꯐꯨꯠ ꯑꯗꯨꯁꯨ ꯐꯨꯠꯇꯨꯅ ꯊꯅꯝꯂꯕꯅꯤ꯫ ꯏꯃꯥ, ꯅꯃꯧꯅ ꯏꯃꯥꯗ ꯉꯥꯡꯈꯤ ꯁꯛꯈꯤꯕ ꯃꯌꯥꯝꯗꯣ ꯅꯃꯧꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤ꯫ ꯏꯃꯧ ꯀꯩꯁꯨ ꯂꯥꯟꯗꯦ꯫ ꯂꯥꯜꯂꯤꯕꯗꯤ ꯅꯃꯥꯅꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯃꯥ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯂꯧꯔꯨꯗꯕꯅ ꯉꯁꯤꯗꯤ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯏ꯫ ꯏꯃꯧ ꯂꯥꯟꯗꯦꯀꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯥꯏꯃ ꯑꯃꯗꯤ ꯑꯏꯪꯕꯤꯅ ꯃꯃꯥꯕꯨ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪꯂꯦꯝꯕꯤꯅ ꯃꯕꯨꯛ ꯐꯠꯇꯕꯅ ꯃꯤꯃꯥꯡꯗ ꯑꯐ ꯁꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯏꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯉꯧꯄꯥꯝꯕꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯪꯂꯦꯝꯕꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯆꯨꯝꯕ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯌꯥꯏꯃ, ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯪꯅ ꯁꯥꯟꯅꯁꯤ ꯍꯥꯏꯔꯤꯕꯕꯣ? ꯇꯥꯆꯧ, ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗ꯫ ꯅꯅꯥꯎꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯥꯆꯧ, ꯏꯃꯥꯁꯦ ꯑꯩꯒ ꯑꯃꯨꯛ ꯆꯥꯒꯣꯟꯅꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯑꯣ, ꯑꯩꯒꯤꯗꯤ ꯌꯥꯔꯤ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯃꯪꯂꯦꯝꯕꯤꯅ ꯃꯅꯦꯝꯄꯣꯛꯀꯤ ꯑꯔꯩꯕ ꯁꯦꯜ ꯑꯗꯨ ꯃꯤꯍꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯏꯃꯥꯕꯨ ꯆꯥꯒꯣꯟꯅꯗꯨꯅ ꯃꯊꯤ ꯃꯀꯨꯝ ꯄꯨꯔꯒ ꯂꯥꯛꯂꯤꯕ, ꯍꯧꯖꯤꯛꯇꯅ ꯃꯅꯥ ꯐꯪꯉꯝꯗꯥꯏꯗ ꯅꯈꯣꯏꯅ ꯀꯣꯟꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯏꯇꯩꯃꯅ ꯈꯜꯂꯤꯕꯗꯣ ꯅꯅꯥꯎ ꯈꯪꯖꯩ꯫ ꯏꯇꯩꯃ, ꯏꯃꯥꯒꯤꯅꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯃꯈꯨꯠꯇ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯏꯃꯥꯒꯤ ꯑꯔꯩꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯏꯇꯩꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯤꯀꯣꯟ ꯁꯥꯈ꯭ꯔꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯏꯇꯩꯃ, ꯑꯩꯅ ꯏꯃꯥꯒꯤ ꯃꯔꯟꯒꯤ ꯈꯟꯗꯨꯅ ꯆꯥꯒꯣꯟꯅꯖꯕ ꯅꯠꯇꯦ꯫ ꯑꯩ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯜꯂꯣꯝꯅ ꯇꯧꯖꯒꯦ, ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯅ ꯇꯧꯖꯕꯅꯤ꯫ ꯑꯩꯅ ꯏꯃꯥꯒꯤ ꯃꯔꯟ ꯊꯤꯖꯤꯟꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯒꯤ ꯁꯅꯥ ꯂꯤꯀꯣꯟ ꯁꯥꯈꯤꯕꯒ ꯂꯩꯇꯦꯀꯣ꯫ ꯅꯈꯣꯏꯅ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯄꯪꯈꯟꯗ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯀꯣꯟꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯀꯣꯟꯖꯈ꯭ꯔꯣ, ꯑꯩꯈꯣꯏꯅꯦ ꯀꯩꯝꯇ ꯍꯥꯏꯖꯔꯔꯣꯏ꯫ ꯑꯗꯨꯒꯅꯦ, ꯋꯥꯒꯤ ꯋꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯅꯈ꯭ꯔꯁꯤ꯫ ꯏꯪꯈꯣꯜ ꯄꯇꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯌꯦꯟꯊꯣꯛꯅꯍꯧꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯌꯦꯠꯅꯔꯛꯄꯗꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯔꯣꯏ꯫ ꯏꯇꯩꯃ, ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3ꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯄꯥꯕꯅ ꯋꯥꯅ ꯂꯩꯁꯤꯟꯕꯤꯗꯨꯅ ꯊꯝꯕꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3ꯅ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯟꯅꯕꯒꯤ ꯋꯥ ꯑꯝꯇ ꯂꯩꯇꯦ꯫ ꯃꯗꯣ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫
ꯅꯈꯣꯏꯁꯤꯡꯒꯤꯗꯤꯅꯦ ꯅꯆꯥꯅꯨꯄꯥ ꯂꯣꯏꯅ ꯂꯩꯅꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯠꯇꯅꯤꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯅꯨꯄꯤꯒꯤ ꯂꯝ ꯁꯔꯨꯛ ꯈꯥꯏꯕꯤꯒꯗ꯭ꯔꯣ ꯑꯩꯁꯨꯅꯦ ꯅꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯧꯗꯣ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯂꯝ ꯁꯔꯨꯛ ꯈꯥꯛꯀꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯅꯒ ꯍꯦꯟꯅ ꯂꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯉꯁꯤꯃꯛ ꯌꯦꯟꯅꯒꯗꯕꯅꯤ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯈꯟꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯈꯛꯇꯁꯨ ꯅꯠꯇꯦ ꯏꯇꯩꯃꯁꯨ ꯅꯕꯨꯛ ꯐꯠꯇꯕꯗꯣ ꯍꯦꯟꯃꯅꯤ ꯀꯔꯤꯒꯤ ꯐꯠꯇꯕꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯅꯕꯨꯛꯆꯦꯜꯁꯤꯡ ꯑꯗꯨ ꯈꯪꯂꯒ ꯍꯥꯏꯔꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯣꯝꯕꯁꯨ ꯍꯥꯏꯔꯛꯏ ꯇꯌꯥꯏ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯒꯅꯤꯗ ꯍꯥꯏꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯆꯌꯦꯠꯅꯔꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯏꯁꯥ ꯏꯁꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯪ ꯇꯥꯕꯤ ꯑꯃ ꯈꯪꯅꯍꯧꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯌꯥꯏꯃ ꯃꯇꯩꯃ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯐꯥꯎꯕ ꯌꯥꯎꯅ ꯏꯪꯈꯣꯜ ꯇꯣꯈꯥꯏ ꯇꯣꯈꯥꯏꯕꯒꯤ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯌꯥꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯇꯣꯈꯥꯏ ꯇꯥꯟꯅꯔꯁꯤ ꯍꯥꯏꯕ꯭ꯔꯥ ꯌꯥꯏꯃ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯝ ꯄꯨꯟꯗꯨꯅ ꯂꯩꯕ ꯌꯥꯈꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯐꯪꯂꯛꯂꯕꯅꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯀꯥꯏꯅꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯁꯨ ꯅꯇꯩꯃꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅ ꯂꯝꯁꯦ ꯍꯦꯛ ꯌꯦꯟꯅꯍꯧꯗꯕꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯔꯨꯛ ꯐꯪꯂꯛꯇꯕ ꯌꯥꯏ ꯑꯗꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯁꯔꯨꯛ ꯌꯦꯟꯊꯣꯛꯅꯗꯨꯅ ꯌꯨꯝ ꯀꯩ ꯁꯥꯟꯅꯍꯧꯕꯅ ꯐꯒꯅꯤ ꯐꯔꯦ ꯇꯥꯆꯧꯅꯁꯨ ꯄꯥꯝꯂꯕꯗꯤ ꯅꯅꯥꯎꯁꯨ ꯌꯥꯖꯔꯦ ꯉꯁꯤꯃꯛ ꯌꯦꯟꯊꯣꯛꯂꯕꯁꯨ ꯌꯦꯟꯊꯣꯛꯅꯔꯁꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯋꯥ ꯑꯃꯇꯪꯗꯤ ꯇꯥꯈꯤꯁꯤ ꯇꯥꯆꯧ ꯀꯔꯤꯒꯤ ꯏꯃꯥꯒꯤ ꯋꯥꯅꯣ ꯃꯁꯤꯗꯤ ꯏꯃꯥꯅ ꯌꯥꯕ ꯌꯥꯗꯕ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯩ ꯃꯪꯂꯦꯝꯕꯤ ꯌꯥꯔꯦ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯍꯜꯅꯤ ꯏꯃꯥꯒꯤ ꯋꯥ ꯇꯥꯗꯅ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯂꯝ ꯌꯦꯟꯅꯒꯅꯤ ꯃꯁꯤꯗꯤꯅꯦ ꯏꯃꯥꯗ ꯍꯥꯏꯗꯕ ꯌꯥꯗꯕꯅꯤ ꯌꯥꯏꯃꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯇꯣꯝꯕꯤꯁꯅꯥ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯇꯣꯈꯥꯏꯅ ꯇꯥꯔꯅꯤ ꯈꯟꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯑꯃꯠꯇ ꯍꯦꯟꯅꯗꯅ ꯆꯞ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯄꯤꯔꯝꯃꯤ ꯂꯝ ꯌꯦꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯉꯧ ꯄꯥꯝꯕ ꯃꯈꯨꯠꯇ ꯁꯦꯜ ꯊꯣꯛꯄꯅꯤꯅ ꯃꯌꯨꯝ ꯁꯥꯕ ꯍꯧꯔꯝꯃꯤ ꯌꯥꯏꯃꯁꯨ ꯁꯦꯜ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯆꯥꯁꯤꯡꯒꯤ ꯑꯍꯦꯟꯕ ꯂꯝ ꯁꯔꯨꯛ ꯀꯌꯥ ꯂꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯁꯨ ꯊꯝꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯉꯧ ꯄꯥꯝꯕ ꯑꯃꯗꯤ ꯃꯪꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯔꯤꯇꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯔꯛꯂꯤ ꯃꯃꯥꯅ ꯀꯦꯊꯣꯛ ꯃꯨꯛꯊꯣꯛꯅ ꯌꯣꯛꯂꯛꯄꯅ ꯌꯥꯝꯅ ꯉꯛꯆꯥꯎ ꯊꯦꯛꯂꯝꯃꯤ ꯅꯣꯡꯃ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯉꯝꯕꯅ ꯃꯆꯦ ꯁꯔꯤꯇꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯏꯆꯦ ꯅꯪ ꯆꯨ ꯆꯥꯒꯦꯔꯥ ꯑꯩꯉꯣꯟꯗꯕꯨ ꯆꯨ ꯆꯥꯒꯦꯔꯥꯗꯤ ꯀꯩꯅꯣ ꯑꯩꯕꯨ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯆꯃꯣꯠꯅꯕ ꯄꯣꯠꯇꯣ ꯆꯥꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯅꯈꯣꯡ ꯅꯈꯨꯠ ꯑꯃꯣꯠꯄ ꯅꯣꯏꯅꯅꯦ ꯑꯩꯒꯤ ꯀꯥꯗꯒ ꯆꯪꯉꯛꯇꯅ ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯀꯅꯨꯀꯣ ꯏꯆꯦ ꯑꯩ ꯏꯃꯥꯅ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯒ ꯂꯥꯛꯏꯅꯦ ꯐꯤꯔꯣꯟꯒꯁꯦ ꯑꯍꯟꯕꯅꯦ ꯑꯩ ꯅꯪꯒꯤ ꯐꯃꯨꯡꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯒꯦ ꯍꯦ ꯅꯪ ꯐꯝꯕ ꯌꯥꯔꯣꯏ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯑꯩꯒꯤ ꯀꯥꯗ ꯅꯈꯣꯏ ꯑꯝꯇ ꯆꯪꯉꯛꯀꯅꯨ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯪꯂꯦꯝꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯅꯪꯕꯨ ꯀꯅꯥꯅ ꯅꯆꯦꯒꯤ ꯀꯥꯗ ꯆꯪꯉꯣ ꯍꯥꯏꯒꯦ ꯅꯆꯦ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯥꯟꯈ꯭ꯔꯕ ꯃꯥꯒꯤ ꯀꯥꯗ ꯆꯃꯣꯠꯅꯕ ꯑꯉꯥꯡꯅ ꯆꯪꯕ ꯌꯥꯕ ꯅꯠꯇꯦ ꯆꯠꯂꯣ ꯃꯄꯥꯟꯗ ꯁꯥꯟꯅꯔꯨꯆꯣ ꯆꯠꯂꯣ ꯃꯪꯂꯦꯝꯕꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯅꯥ ꯂꯩꯗꯨꯅ ꯃꯄꯥꯟꯗ ꯏꯟꯊꯣꯔꯛꯂꯝꯃꯤ ꯑꯏꯪꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯏꯆꯦ ꯀꯩꯅꯣ ꯑꯉꯥꯡ ꯑꯁꯤꯅ ꯏꯆꯦꯒꯤ ꯀꯔꯤ ꯇꯧꯔꯝꯃꯒꯦ ꯏꯆꯦꯅ ꯏꯆꯥꯁꯤꯕు ꯐꯨꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯅꯆꯥꯁꯦ ꯃꯈꯨꯠ ꯌꯥꯝꯅ ꯌꯥꯎꯏ ꯆꯃꯣꯠꯅꯕ ꯃꯈꯣꯡ ꯃꯣꯠꯄ ꯃꯣꯏꯅ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯉꯛꯄꯒꯤ ꯐꯨꯔꯤꯕꯅꯤ ꯏꯆꯦ ꯑꯉꯥꯡꯁꯤꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯖꯕꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ ꯆꯪꯍꯟꯅꯤꯡꯗ꯭ꯔꯕꯁꯨ ꯃꯇꯨꯡ ꯃꯅꯥꯎ ꯆꯪꯉꯛꯀꯅꯨ ꯍꯥꯏꯕꯗ ꯏꯆꯥ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯏꯔꯨ ꯃꯥꯏꯊ ꯇꯧꯗꯨꯅ ꯅꯥꯟꯅ ꯊꯝꯖꯔꯤꯕꯅꯤ ꯏꯆꯦ ꯍꯣꯏꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯃꯔꯥꯟ ꯁꯤꯖꯤꯟꯅꯗꯨꯅ ꯐꯨꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯑꯣ ꯏꯕꯦꯝꯃ ꯈꯪꯉꯕꯗꯤꯅꯦ ꯆꯪꯍꯟꯕꯤꯔꯛꯑꯅꯨ ꯑꯩꯈꯣꯏ ꯅꯣꯏꯒ ꯃꯔꯤ ꯑꯃꯠꯇꯅꯦ ꯊꯣꯛꯅꯈꯤꯗꯕ ꯀꯨꯏꯔꯦ ꯏꯆꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯑꯉꯥꯡꯗ ꯇꯥꯏꯅꯕꯤꯕꯗꯤ ꯍꯦꯟꯃꯟꯂꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯅꯈꯣꯏꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯆꯠꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯅꯤꯈꯤꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯗ ꯀꯔꯤꯁꯨ ꯀꯥꯏꯒꯗꯕ ꯅꯠꯇꯦ ꯏꯆꯦ ꯅꯕꯨꯛꯆꯦꯜ ꯑꯗꯣ
ꯈꯔꯁꯨ ꯐꯕ ꯇꯝꯕꯤꯌꯨ ꯍꯌꯦꯡ ꯀꯣꯟꯅ ꯁꯤꯔꯝꯗꯥꯏꯗ ꯀꯨ ꯊꯥꯡꯇꯣꯛꯅꯕ ꯃꯤ ꯐꯥꯎꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯣ ꯏꯕꯦꯝꯃ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯀꯨ ꯊꯥꯡꯇꯣꯛꯅꯤꯡꯉꯥꯏ ꯃꯤꯒ ꯂꯩꯔꯔꯣꯏ ꯀꯥꯏꯅꯒꯁꯨ ꯍꯥꯏ ꯁꯥꯔꯤ 이베마 낭더러 미나 눅시바 아이세 그이로 레카이게 미나 눅시바다 하이네리바니 나코이나네 나북 파타바 미니나 아이가 티나닝다바 강아바 이체디 북파만다나 미가 티나바 야지 보이래 해 낭왕앙바다 얌네 헨질라까노 앙앙 능나 까리나 타울라이다니 아이기 마람다가 티 사리바노 따닝데 아이다 자자 하우라기 미리엠 싱시디 लवाई नुपी मिरोन थुंगदबिनिना कनानाबु नुसिदुरिगे सक्ता कैदासिगा इमागी ngamba नंगसुने नमाबो होइदा चंगनु आइना हाइरबा नत्रो मतुंग मनाउदिने मोइदा चंगनु को होय इमा आइ चंगरोय नमाना जाना अदाइदे कैदौरिबा ओ नचा नुपासिनाने मचेगे मनाक्ता चंगुबदा ममाबोंनो फुरगा तानथोरेनिदना करि मोइसु अदुमना अंगांगदा तौबदि खरे हेनमनि अगांग असिना मचेबु नुसिदुना चंगजबद मखोइना फुरिबसे करिगिनि आइदि अगांगदा फुबसे याम साउनि अगांग सिबु काय कायदे सोके मखुसे खरा तत्ले इस मखुसिदि इथोइने आइ मसिदिने सुम येंगदुना लेबा ngamlakre आइ इतै मगाम त वांगांगनरुगी यारे तोपिरो खनाजैना बगा पामजते मखोइदगा इचासे अमुक हना चंगहलरो नंगसु अगांगसे ngahakta seno moide sungchang changhangan ai pakhaliko aikoina moyi phatanaba nongmata tawrubusu nate aduga karigino itaimana aikoida yamna yengsilibase mase kaya pharoidori madi machanupa phangjabanina aigi ichanupa sibu uraga kalakpro kainum tawri lao hingjabi sigi maramda ngangnaraga leiragane matam mangnanabani ibungo nangsu matung manaudi moidane amuk hana changanu ko hoi baba ai matungda amu hana changaroi Manglembi fataba lamchat aduda yaima amadi ayingbina macha singbu makhoida changhalamde nongma nungthilgi matamni angau pambana magi nupida hairami Manglembi aise athapa khungangda leiba itaw magi mayumda chatludaba yarar aduna ai hayeng ayuk ana chatpa tari kari tawba chatkadawribano aigi mafam aduda law inkol kaya ama leiribani mado lamdo lamale ainasu phajana yengsinba chatpasu ngamde adunane yonthok lamlaga swaida anakpa mafamda oina leirage haina tawbani aduna pharani arapa mafamduda law santhoklaga aikoina nutigi chattuna yengsinba ngambasu nate hurana nada mina loina chakhalamani aduna hayengma yam thuna chatpiyu hoine aduna bo aishu nangonda hairisidi aigi hayeng chatpada punanaba phirol singado nang khara amata loisin khusindana taw hoi hoi loisilage hai ibemadi kadai chakre mamanabi singane aikhoi yumda chak jana ni na ngalingei degi kaithel chatkibani o ado nangbu naja singna jana ni hairedi selga do khara hena puthokpigidabro karigi puthoidorino isagi mai chopa yapote aina nga saina makhoigi nga leina na basel gane loina pikrabani o phare phare adudi mathangi no ngalakpaga angau pamba athapa khungangda leiba matawgi mayumda chatlami matawna mabu ngaiduna leirami itaw natawna ngasai ayu anganbadagi itaw bulakpa ngaijaramlibani itaw waramani chakado ngasaina loiduna leihorabani lao itaw changasi phagani itaw angau pambana khula duda leiba magi law inkol khudingma matawda sinaduna yonthoklami itaw khisa nangi dina chanu pa ngakta phangjabase yamna nungai jaramgani ko thaba inkhang ama tawbada nachanu pa yambase yam kane itaw di thabak sudrabasu nacha singna da talakpada lemna pana nungai na chaba yari ichanu pa yambase amarom dadi yamna phai aduba itaw lairaba aikhoida ichanu pa yamlaga kari kanagani khujin mamai mukchawba inkhola sida ichanu pa mayam asiga leiribani hayeng kona makhoina nupi thiraklaba matamda kadai kadai da bu leigani icha sing asibu mapa aina lairaba oiruban makhoigu mabuk thanasu pijaba ngamde aikhoina swaisina marolama sufam nomfamga amata khangdaban aidine yamna warabani itaw
ꯅꯇꯥꯎ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯅꯇꯥꯎꯒꯤ ꯂꯦꯝꯍꯧꯔꯤꯕ ꯂꯧꯐꯝ ꯑꯁꯦ ꯏꯇꯥꯎꯗ ꯁꯤꯟꯅꯖꯔꯝꯂꯒꯦ꯫ ꯏꯇꯥꯎ, ꯌꯥꯔꯦ, ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗꯤ ꯅꯪꯅ ꯋꯥꯅ ꯂꯩꯁꯤꯟꯖꯕ ꯅꯔꯟ, ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯂꯝꯒꯅꯨ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯂꯩꯔꯤ, ꯃꯁꯤꯗꯤꯅꯦ ꯏꯇꯥꯎꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯕꯅꯤ꯫ ꯏꯇꯥꯎꯅꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯂꯧꯐꯝ ꯑꯁꯤꯕꯨ ꯄꯤꯕꯤꯔꯤ꯫ ꯅꯇꯥꯎꯗꯤ ꯂꯥꯏꯔꯕꯅꯤꯅ ꯏꯇꯥꯎꯗ ꯀꯔꯤ ꯑꯣꯏꯅ ꯈꯨꯗꯣꯜ ꯄꯤꯖꯒꯅꯤ? ꯏꯇꯥꯎꯅ ꯁꯦꯡꯅ ꯄꯤꯅꯤꯡꯂꯕꯗꯤ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯂꯩꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ, ꯃꯗꯣ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯏꯇꯥꯎ, ꯀꯔꯤ ꯄꯣꯠꯁꯛ ꯑꯣꯏꯔꯕꯅꯣ? ꯏꯇꯥꯎꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩ ꯍꯦꯛꯇ ꯄꯤꯊꯣꯛꯀꯦ꯫ ꯏꯇꯥꯎ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃ ꯆꯥꯎꯔꯦꯟꯗꯣ, ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯣꯏꯅ ꯌꯣꯛꯆꯔꯒꯦ꯫ ꯃꯁꯤꯃꯗꯤ ꯏꯇꯥꯎꯅ ꯌꯥꯕꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯑꯃꯠꯇ ꯌꯥꯎꯖꯗꯦ, ꯑꯗꯨꯅ ꯆꯥꯎꯔꯦꯟꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗ ꯏꯆꯥꯗ ꯏꯆꯥ ꯑꯣꯏꯅ ꯈꯟꯖꯈꯤ꯫ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯃꯕꯨꯛꯅꯤꯡ ꯆꯪꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯗꯨꯅ ꯏꯇꯥꯎꯗꯤ ꯅꯆꯥꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯗꯣ, ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯏꯊꯟꯇꯅ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯩꯒꯤ ꯏꯆꯥ ꯆꯥꯎꯔꯦꯟꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯇꯥꯎ꯫ ꯏꯇꯥꯎ ꯍꯣꯏꯒꯨꯝꯕ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯒ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯆꯥ ꯆꯥꯎꯔꯦꯟꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕꯅꯤ꯫ ꯏꯇꯥꯎꯅ ꯑꯩꯒꯤꯗꯃꯛꯇ ꯂꯧꯐꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯄꯤꯊꯣꯛꯄꯤꯔꯛꯄꯒꯤ ꯑꯩꯁꯨ ꯏꯇꯥꯎꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯆꯥꯎꯔꯦꯟꯕꯨ ꯏꯇꯥꯎꯗ ꯈꯨꯠꯁꯤꯟꯅꯖꯔꯒꯦ꯫ ꯏꯇꯥꯎ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯆꯥꯎꯔꯦꯟ ꯑꯗꯨꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯣ꯫ ꯑꯩꯅ ꯍꯌꯦꯡ ꯆꯠꯄꯗ ꯃꯥꯁꯨ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ꯫ ꯐꯒꯅꯤ ꯏꯇꯥꯎ, ꯃꯄꯥ ꯑꯩꯅ ꯍꯥꯏꯕꯗ ꯆꯥꯎꯔꯦꯟꯅ ꯌꯥꯔꯛꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯋꯥꯒꯅꯨ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯐꯒꯅꯤ ꯏꯇꯥꯎ꯫ ꯐꯩꯖꯥꯎꯅ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯃꯆꯥꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯕ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯐꯩꯖꯥꯎꯅ ꯆꯥꯎꯔꯦꯟꯕꯨ ꯃꯇꯥꯎꯒꯤ ꯃꯆꯥ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤ ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯣꯏ ꯕꯕꯥ, ꯑꯩꯈꯣꯏꯁꯦ ꯐꯅ ꯂꯥꯏꯔꯖꯔꯕꯁꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯒ ꯄꯣꯛꯇꯕ ꯃꯃꯥ ꯃꯄꯥꯗꯨꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯛꯀꯅꯤ꯫ ꯏꯆꯥꯁꯤꯕꯨ ꯃꯈꯣꯏꯅ ꯃꯆꯥꯗ ꯃꯆꯥ ꯑꯣꯏꯅ ꯈꯟꯕꯤꯕꯕꯨ ꯉꯝꯒꯗ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯕ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯄꯨꯈꯤꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯕꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯅꯪꯁꯨꯅꯦ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯑꯩꯅ ꯈꯪ, ꯑꯩꯒꯤ ꯏꯇꯥꯎꯅ ꯑꯗꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯇꯧꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯄꯨꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯇꯥꯎꯗꯣ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ꯫ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝ ꯑꯗꯣ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯗ ꯌꯦꯡꯁꯤꯟꯍꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯆꯥꯎꯔꯦꯟꯁꯨ ꯃꯄꯥꯅ ꯍꯥꯏꯕꯗ ꯍꯤꯛꯇꯣꯛꯄ ꯉꯝꯖꯔꯝꯗꯦ, ꯃꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯆꯥꯎꯔꯦꯟ ꯑꯉꯧ ꯄꯥꯝꯕꯒ ꯆꯠꯅꯅꯕ ꯊꯣꯔꯛꯂꯦ꯫ ꯐꯩꯖꯥꯎꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯆꯥꯎꯔꯦꯟ, ꯏꯄꯥꯅ ꯅꯪꯕꯨ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯈꯤꯗꯕꯅ ꯅꯐꯤ ꯅꯔꯣꯜ ꯐꯖꯕ ꯀꯌꯥ ꯊꯣꯟꯕꯤꯕ ꯉꯝꯈꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯅꯄꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯅꯄꯥꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯥꯎ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯨꯔꯣꯀꯣ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯝꯅ ꯄꯪꯖꯕꯅꯤ꯫ ꯏꯆꯥꯕꯨ ꯏꯇꯥꯎꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯒꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨꯀꯣ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯝꯇ ꯋꯥꯒꯅꯨ꯫ ꯑꯩꯅ ꯏꯆꯥ ꯆꯥꯎꯔꯦꯟꯕꯨ ꯄꯨꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯄꯨꯖꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯃꯥꯅ ꯌꯦꯡꯁꯤꯜꯂꯒꯗꯕꯅꯤ꯫ ꯏꯇꯥꯎꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯅꯇꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯨꯗꯤ ꯊꯦꯡꯖꯤꯟꯈ꯭ꯔꯒꯅꯤ ꯏꯇꯥꯎ꯫ ꯂꯝꯅꯒ ꯂꯥꯞꯄꯅꯦ ꯅꯇꯥꯎ ꯊꯤꯟꯗꯣꯛꯆꯔꯒꯦ꯫ ꯑꯗꯨꯒ ꯏꯄꯥꯒꯤ ꯆꯥꯎꯔꯦꯜ, ꯅꯪ ꯅꯄꯥꯕꯨꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯜꯂꯨꯀꯣ꯫ ꯃꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯪꯅ ꯇꯧꯕ ꯌꯥꯗꯦ꯫ ꯅꯆꯥ ꯇꯧꯖꯔꯣꯏꯌꯦ ꯕꯥꯕꯥ꯫
ꯏꯃꯥꯒꯤ ꯆꯥꯎꯔꯦꯜ, ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨ. ꯑꯗꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯃꯔꯛ ꯃꯔꯛꯇ ꯑꯣꯏꯔꯕꯁꯨ ꯅꯪ ꯂꯥꯛꯎꯀꯣ. ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ. ꯌꯥꯔꯦ ꯌꯥꯔꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯕꯥꯕꯥ. ꯆꯥꯎꯔꯦꯟ ꯃꯃꯥ ꯃꯄꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯂꯝꯂꯗꯨꯅ ꯑꯉꯧꯄꯥꯝꯕꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯉꯧꯄꯥꯝꯕꯅ ꯆꯥꯎꯔꯦꯟꯕꯨ ꯃꯆꯥꯗ ꯃꯆꯥ ꯑꯣꯏꯅ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯤꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ. ꯃꯪꯂꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ?" "ꯃꯪꯂꯦꯝꯕꯤ, ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯔꯒꯗꯕꯅꯤ." "ꯀꯩꯅꯣꯗ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ꯭ꯔꯥꯅꯦ?" "ꯍꯩ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯠꯇꯦꯅꯦ. ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯩꯅ ꯂꯩꯔꯨꯕ ꯏꯇꯥꯎ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯅꯤ. ꯑꯩꯈꯣꯏ ꯏꯇꯥꯎꯗꯤ ꯃꯆꯥꯅꯨꯄꯥ 3, ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯁꯤꯗ ꯑꯩꯅ ꯏꯇꯥꯎꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯏꯆꯥꯅꯨꯄꯥ ꯑꯣꯏꯖꯔꯨꯔꯒꯦ ꯍꯥꯏꯅ ꯍꯥꯏꯅꯗꯨꯅ ꯄꯨꯔꯛꯂꯕꯅꯤ." "ꯀꯩꯅꯣꯗ ꯃꯣꯏ ꯕꯕꯥꯅ ꯈꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯔꯛꯂꯒ ꯌꯣꯛꯈꯤꯕꯁꯨ ꯅꯠꯇꯦ. ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅꯕꯨ ꯑꯩꯈꯣꯏꯕꯨ ꯍꯌꯦꯡ ꯀꯣꯟꯅ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯒꯨꯝꯅ ꯈꯟꯕꯤꯗꯨꯅ ꯇꯧꯕꯤꯔꯛꯀꯗ꯭ꯔꯣ? ꯃꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ. ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯀꯔꯤꯝꯇ ꯀꯥꯏꯗꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯂꯩꯔꯤꯁꯤꯗꯤ." "ꯃꯪꯂꯦꯝꯕꯤ, ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯇꯨꯡꯒꯤ ꯈꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ. ꯏꯆꯥꯅꯨꯄꯤꯅ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯕꯨ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯏꯆꯥꯅꯨꯄꯤꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕ ꯉꯝꯒꯗ꯭ꯔꯣ? ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯩꯈꯣꯏꯕꯨ ꯍꯌꯦꯡ ꯀꯣꯟꯅ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ. ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ." "ꯑꯁ, ꯑꯩꯗꯤ ꯈꯟꯕ ꯉꯝꯃꯣꯏ. ꯃꯤꯇꯣꯞꯀꯤ ꯃꯆꯥ ꯑꯁꯤꯕꯨ ꯏꯆꯥꯅꯤ ꯍꯥꯏꯅ ꯀꯔꯝꯅ ꯈꯟꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯂꯩꯇꯕꯁꯨ ꯅꯠꯇꯦ. ꯀꯩꯒꯤꯅꯣ ꯃꯣꯏ ꯕꯕꯥꯅ ꯃꯤꯇꯣꯞꯀꯤ ꯃꯆꯥ ꯌꯥꯝꯅ ꯄꯥꯝꯕꯤꯔꯤꯕꯁꯤꯕꯣ? ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯄꯥꯏꯁꯤꯟꯈ꯭ꯔꯒ ꯅꯤꯡꯊꯧ ꯁꯥꯔꯛꯂꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯏ ꯕꯕꯥꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ? ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯈꯣ." ꯃꯪꯂꯦꯝꯕꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯆꯥꯎꯔꯦꯟꯁꯨ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯆꯥ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ." "ꯆꯥꯎꯔꯦꯟ, ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ. ꯅꯃꯥꯅ ꯋꯥꯈꯜ ꯇꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯃꯥꯅ ꯍꯥꯏꯕꯅ ꯌꯥꯄꯣꯠꯇꯦꯅꯦ. ꯑꯩꯅ ꯅꯪꯕꯨ ꯏꯆꯥ ꯅꯨꯄꯥꯃꯛꯅꯤ ꯈꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ. ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ." "ꯃꯪꯂꯦꯝꯕꯤ, ꯅꯪ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ. ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯇꯧꯒꯗꯕꯅꯤ. ꯅꯪꯅ ꯆꯥꯎꯔꯦꯟꯗ ꯋꯥꯍꯩ ꯑꯊꯤꯕ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ. ꯅꯆꯥ ꯅꯨꯄꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ. ꯃꯁꯤꯗꯒꯤ ꯋꯥ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯂꯕꯗꯤ ꯅꯪꯅꯦ ꯅꯄꯥꯝ ꯌꯧꯒꯅꯤ ꯍꯥꯏꯕ ꯈꯪꯖꯤꯜꯂꯨ." "ꯆꯥꯎꯔꯦꯟ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ." ꯃꯪꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯁꯥꯎꯔꯒ ꯂꯩꯍꯧꯏ꯫ "ꯏꯃꯥ, ꯍꯧꯖꯤꯛ ꯑꯩꯈꯣই ꯄꯥꯕꯒ ꯆꯪꯃꯤꯟꯅꯈꯤꯕ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ?" "ꯑꯣ, ꯅꯣꯏ ꯅꯄꯥꯅ ꯄꯨꯔꯛꯄꯅꯦ. ꯑꯌꯣꯛꯄ ꯅꯕꯨꯡꯅꯤ." "ꯀꯔꯤ? ꯏꯕꯨꯡ ꯑꯌꯣꯛꯄꯕ? ꯐꯅꯗꯨꯝ ꯐꯔꯦ. ꯑꯩꯅꯒ ꯈꯔ ꯏꯕꯨꯡ ꯄꯥꯝꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯤ ꯎꯁꯤꯠꯇꯕ ꯄꯥꯈꯪ ꯀꯌꯥꯁꯦ ꯐꯨꯊꯍꯟꯕ ꯇꯥꯔꯦ." "ꯍꯩ, ꯀꯔꯤꯗ ꯐꯔꯤꯅꯣ? ꯍꯥ? ꯀꯔꯤꯗ ꯐꯔꯤꯅꯣꯕ? ꯈꯔ ꯂꯩꯔꯕꯗꯤꯅꯦ ꯃꯤꯇꯣꯞ ꯑꯁꯤꯅ ꯂꯟ ꯊꯨꯝꯒꯁꯦ ꯂꯣꯏꯅ ꯄꯥꯏꯁꯤꯟꯒꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ. ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯅꯀꯣꯛ ꯑꯗꯨꯗꯗꯤ ꯀꯔꯤꯝꯇ ꯈꯟꯊꯕ ꯉꯝꯃꯝꯃꯣꯏ. ꯑꯗꯨꯅꯗꯤꯅꯦ ꯃꯤꯈꯥ ꯄꯣꯜꯂꯒ ꯑꯗꯨꯝ ꯍꯤꯡꯕ ꯇꯥꯕ." "ꯑꯁ, ꯌꯥꯔꯦꯗ ꯏꯃꯥ. ꯅꯪꯁꯨ ꯉꯁꯤꯗ ꯂꯥꯛꯄ ꯃꯤꯁꯤꯕꯨ ꯏꯃꯥꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯕꯤꯔꯕ꯭ꯔꯣ? ꯃꯤ ꯌꯥꯝ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯏꯃꯥꯗꯤ ꯋꯥꯈꯜ ꯐꯃꯟꯗꯅ ꯉꯥꯎꯔꯅꯤ. ꯑꯩ ꯆꯪꯉꯨꯈꯤꯒꯦ. ꯏꯕꯨꯡꯒꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯨꯈꯤꯒꯦ." "ꯍꯥꯏ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ. ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ. ꯃꯤꯇꯣꯞ ꯃꯆꯥ, ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯒꯅꯤ? ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯈꯪꯍꯟꯕ ꯍꯧꯔꯒꯦ."
ꯃꯪꯂꯦꯝꯕꯤꯅ ꯆꯥꯎꯔꯦꯟꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ. ꯃꯕꯨꯛ ꯐꯠꯇꯕꯅ ꯍꯌꯦꯡ ꯀꯣꯟꯅ ꯆꯥꯎꯔꯛꯂꯒ ꯆꯥꯎꯔꯦꯟꯅ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯈꯟꯗꯨꯅ ꯆꯥꯎꯔꯦꯟꯕꯨ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗꯒꯤꯗꯤ ꯃꯪꯂꯦꯝꯕꯤꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯃꯥꯕꯨ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯑꯃꯠꯇ ꯄꯤꯗꯅ ꯊꯕꯛ ꯁꯨꯍꯜꯂꯝꯃꯤ꯫ ꯑꯉꯧ ꯄꯥꯝꯕꯒꯤ ꯃꯃꯥꯡꯗꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯁꯥꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯂꯦꯞꯍꯜꯂꯝꯗꯦ꯫ ꯆꯥꯎꯔꯦꯟ! ꯍꯥꯏ ꯆꯥꯎꯔꯦꯟ! ꯊꯣꯔꯛꯎ ꯂꯥꯎ! ꯉꯥꯒꯣꯝꯗꯣ ꯏꯁꯤꯡ ꯀꯪꯂꯤꯉꯩꯗꯅꯦ ꯆꯦꯛꯄꯟꯒꯗꯣ ꯐꯖꯅ ꯊꯣꯜꯂꯒꯅꯦ ꯑꯝꯇ ꯁꯦꯝꯍꯧꯔꯨꯆꯣ ꯆꯠꯂꯣ꯫ ꯍꯣꯏ ꯏꯃꯥ, ꯁꯦꯝꯖꯔꯨꯔꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯉꯥꯒꯣꯝꯗꯣ ꯌꯥꯝꯅ ꯆꯥꯎꯕꯅꯤꯅ ꯑꯩ ꯏꯊꯟꯇꯅ ꯁꯦꯝꯕꯗꯣ ꯈꯔꯗꯤ ꯃꯇꯝ ꯆꯪꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯏꯃꯥ, ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯑꯅꯤ ꯈꯛꯇ ꯁꯨꯃꯤꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤ ꯃꯤꯅꯣ? ꯅꯪꯅ ꯁꯨꯅꯤꯡꯗ꯭ꯔꯗꯨꯅ ꯂꯩꯊꯣꯛꯅꯕꯒꯤ ꯋꯥ ꯍꯟꯅ ꯍꯦꯛꯇ ꯍꯧꯗꯣꯔꯛꯂꯤꯕꯅꯤꯅꯦ꯫ ꯍꯩ, ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯍꯥ? ꯃꯗꯣ ꯅꯪ ꯈꯔ ꯈꯪꯕꯅ ꯐꯩ꯫ ꯅꯪꯅꯅꯦ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯅꯕꯒꯤ꯫ ꯈꯪꯉꯕ? ꯈꯪꯉꯕꯣ? ꯅꯪꯅꯒ ꯌꯨꯝꯁꯤꯗ ꯅꯤꯡꯊꯧ ꯁꯥꯒꯗꯕ ꯅꯠꯇꯦ꯫ ꯏꯃꯥ, ꯅꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯁꯥꯖꯕ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯅꯆꯥꯅ ꯁꯨꯅꯤꯡꯗꯕꯒꯤ ꯂꯩꯊꯣꯛꯆꯕꯁꯨ ꯅꯠꯆꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯏꯃꯥ, ꯉꯥꯒꯣꯝ ꯑꯗꯨ ꯆꯥꯎꯕꯅꯤꯅ ꯑꯩꯅ ꯏꯊꯟꯇꯅ ꯂꯩꯕꯥꯛ ꯑꯗꯨ ꯊꯣꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯇꯝꯁꯨ ꯆꯪꯒꯅꯤ꯫ ꯑꯗꯨꯒ ꯂꯧꯁꯨ ꯌꯦꯡꯁꯤꯟꯕ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯍꯥꯏꯖꯕꯅꯤ ꯏꯃꯥ꯫ ꯅꯪꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯒꯤꯗꯤꯅꯦ ꯑꯃꯠꯇ ꯂꯦꯞꯄ ꯌꯥꯔꯣꯏ꯫ ꯂꯧꯁꯨ ꯐꯖꯅ ꯅꯪꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯉꯥꯒꯣꯝꯁꯨ ꯆꯦꯛꯄꯟ ꯐꯖꯅ ꯊꯣꯟꯒꯗꯕꯅꯤ꯫ ꯌꯥꯔꯦ, ꯉꯁꯥꯏꯅ ꯆꯠꯇꯨꯅꯅꯦ ꯊꯕꯛ ꯁꯨꯔꯨꯔꯕꯁꯨ ꯐꯅꯌꯥꯝ ꯁꯨꯔꯅꯤ꯫ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯅꯪꯅꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯃꯁꯛꯁꯤꯒ ꯅꯨꯡꯁꯤꯅꯤꯒꯒ ꯈꯜꯂꯤ ꯃꯥꯜꯂꯤ꯫ ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯇꯤꯟ ꯍꯧꯔꯦ꯫ ꯆꯥꯎꯔꯦꯟ ꯑꯌꯨꯛꯀꯤ ꯆꯥꯛ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯅ ꯏꯁꯤꯡ ꯈꯔ ꯊꯛꯇꯨꯅ ꯆꯥꯎꯈ꯭ꯔꯕ ꯉꯥꯒꯣꯝ ꯑꯗꯨꯒꯤ ꯆꯦꯛꯄꯜ ꯑꯗꯨ ꯊꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯔꯛ ꯑꯗꯨꯗ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯃꯈꯩ ꯊꯕꯛ ꯁꯨꯕꯅ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪꯂꯦꯝꯕꯤꯅ ꯉꯥꯡꯒꯅꯤ ꯍꯥꯏꯅ ꯀꯤꯕꯅ ꯆꯥꯎꯔꯦꯟ ꯉꯥꯒꯣꯝꯒꯤ ꯃꯅꯥꯛꯇ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯄꯨꯡꯗꯣꯟ ꯈꯔ ꯑꯗꯨ ꯍꯦꯛꯇꯨꯅ ꯆꯥꯔꯒ ꯆꯥꯛ ꯂꯥꯝꯕ ꯑꯗꯨ ꯐꯅꯅꯕ ꯂꯦꯜꯂꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯕꯨ ꯏꯃꯥ ꯄꯥꯕꯅ ꯅꯆꯥ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯤ ꯈꯟꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯅꯆꯥꯕꯨ ꯋꯥꯍꯟꯅꯕ ꯁꯤꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯈꯤꯒꯅꯤ? ꯐꯅ ꯂꯥꯏꯔꯖꯔꯕꯁꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯑꯋꯥꯠꯄꯗꯣ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯄꯣꯛꯇꯕꯒꯤ ꯁꯔꯩꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯍꯜꯂꯨꯕ ꯃꯇꯝꯗ ꯄꯥꯕ ꯏꯃꯥꯒꯤ ꯑꯁꯥ ꯑꯃꯨꯛ ꯀꯥꯏꯍꯟꯕ ꯇꯥꯔꯗ꯭ꯔꯥ? ꯃꯗꯨ ꯈꯟꯕꯗ ꯑꯩ ꯌꯨꯝꯗ ꯍꯟꯕꯁꯨ ꯉꯝꯗꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯇꯥꯆꯧ, ꯀꯩꯗꯧꯔꯤꯅꯣ? ꯅꯪ ꯀꯞꯄꯤꯔꯣ? ꯉꯝꯕ, ꯇꯥꯆꯧ ꯀꯞꯇꯦꯗ꯫ ꯑꯗꯣ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯇꯥꯆꯧ, ꯑꯩꯗꯤ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯌꯨꯝꯗꯒ ꯂꯩꯕ ꯍꯩꯅꯗꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯅꯤ꯫ ꯑꯗꯨꯒ ꯇꯥꯆꯧ, ꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯧꯕ ꯁꯪꯒꯣꯝ ꯈꯦꯔꯅꯤ꯫ ꯏꯃꯥꯅ ꯇꯥꯆꯧꯗꯣ ꯉꯥꯒꯣꯝꯗ ꯊꯕꯛ ꯁꯨꯔꯝꯒꯅꯤ, ꯋꯥꯔꯝꯒꯅꯤ, ꯁꯤ ꯄꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯁꯦ ꯇꯥꯆꯧ, ꯉꯁꯥꯏꯁꯨ ꯏꯃꯥꯕꯣꯛꯅ ꯇꯥꯆꯧꯒꯤ ꯆꯥꯛꯁꯨ ꯂꯪꯈꯥꯏꯈꯤꯕꯗꯨꯗ ꯆꯥꯛ ꯅꯕꯨꯛ ꯊꯜꯂꯝꯃꯔꯣꯏ, ꯑꯗꯨꯅ ꯁꯤ ꯆꯥꯔꯣ꯫ ꯉꯝꯕ, ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯅꯈꯣꯏ ꯏꯃꯥꯒ ꯅꯪꯒ ꯈꯛꯇꯅꯤ꯫ ꯇꯥꯆꯧꯅꯅꯦ ꯅꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯀꯥꯎꯔꯣꯏꯀꯣ? ꯇꯥꯆꯧ, ꯁꯤꯕꯨ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ, ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯉꯤꯅꯤ꯫ ꯑꯗꯣ ꯇꯥꯆꯧ, ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ꯫
ꯇꯥꯆꯧꯕꯨ ꯋꯥꯕ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯧꯍꯜꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯀꯅꯥꯅ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯃꯥ ꯇꯧꯍꯜꯂꯗꯤ ꯁꯤꯕꯨ ꯁꯤꯈꯤꯅꯤ꯫ ꯉꯝꯕ, ꯅꯈꯣꯏꯒꯤ ꯏꯃꯥꯕꯣꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ, ꯃꯥꯅ ꯆꯤꯡꯅꯔꯤꯕꯗꯣ ꯆꯤꯡꯅꯐꯝ ꯊꯣꯛꯏ, ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯔꯜ ꯑꯃꯠꯇꯕꯨ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯂꯩꯇꯦ꯫ ꯑꯩꯒꯤꯗꯤ ꯃꯈꯣꯏꯕꯨ ꯏꯃꯥ ꯏꯄꯥꯒꯨꯝꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯅ ꯍꯌꯦꯡ ꯀꯣꯟꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯑꯗꯨ ꯇꯧꯖꯒꯦ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯃꯥꯕꯣꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯐꯔꯦꯁꯦ ꯉꯝꯕ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯇꯥꯆꯧ, ꯍꯜꯂꯁꯤ꯫ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯉꯝꯕ ꯉꯥꯒꯣꯝꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯥꯆꯧ, ꯑꯥꯗ ꯏꯆꯦꯗ ꯅꯨꯄꯥ ꯈꯔꯅ ꯂꯛꯅꯔꯒ ꯂꯩꯔꯤ꯫ ꯍꯣꯏꯅꯦ, ꯃꯈꯣꯏꯒꯤꯁꯤ ꯅꯆꯦꯗ ꯂꯛꯅꯔꯤꯕꯅꯤꯅꯦ꯫ ꯐꯩ, ꯈꯪꯒꯅꯤ꯫ ꯃꯕꯨꯡ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯃꯈꯣꯏꯅ ꯏꯆꯟꯗ ꯂꯛꯅꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯉꯝꯕ, ꯂꯥꯛꯑꯣ꯫ ꯅꯨꯄꯥ ꯈꯔꯅ ꯁꯔꯤꯇꯥꯗꯨ ꯂꯛꯅꯕ ꯑꯗꯨꯗ ꯆꯥꯎꯔꯦꯜꯅ ꯎꯔꯗꯨꯅ ꯁꯥꯎꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯩ, ꯅꯈꯣꯏꯒꯤ ꯅꯊꯧ ꯆꯠꯅꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯂꯛꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯅ ꯂꯛꯅꯒꯦꯅ ꯂꯛꯅꯔꯤꯕꯅꯤ, ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯌꯥꯎꯗꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯤꯁꯤꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯍꯥ? ꯑꯩ ꯃꯥꯒꯤ ꯃꯕꯨꯡꯅꯤ꯫ ꯅꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯏꯆꯟꯗ ꯃꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕꯗꯣ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯑꯃꯠꯇ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯪꯉꯨ꯫ ꯑꯣ, ꯁꯔꯤꯇꯥꯒꯤ ꯃꯕꯨꯡ ꯑꯌꯣꯛꯄ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯔꯦ? ꯑꯩꯈꯣꯏꯁꯦ ꯅꯪꯉꯣꯟꯗꯒ ꯌꯥꯝ ꯀꯤꯔꯦꯍꯦ꯫ ꯅꯪꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯀꯤꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯗꯤꯅꯦ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯂꯩꯇꯕ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜꯒꯨꯝꯅ ꯈꯜꯂꯤ꯫ ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯅꯆꯟꯅꯨꯄꯤꯁꯤ ꯐꯥꯔꯒ ꯄꯨꯕ ꯉꯝꯕ ꯃꯤꯅꯤ ꯑꯩꯈꯣꯏꯁꯦ, ꯈꯪꯉꯕ? ꯆꯥꯎꯔꯦꯟ ꯅꯨꯄꯥꯁꯤꯡꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯐꯨꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒ ꯆꯥꯎꯔꯦꯟꯒ ꯐꯨꯅꯔꯝꯃꯤ꯫ ꯉꯝꯕ, ꯆꯠꯂꯣ, ꯕꯕꯥ ꯍꯣꯏ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ꯫ ꯇꯥꯆꯧꯁꯦ ꯁꯣꯛꯄ ꯇꯥꯔꯦ ꯃꯤ ꯃꯌꯥꯝꯅ ꯐꯨꯕꯗ꯫ ꯍꯣꯏ ꯏꯆꯦ꯫ ꯆꯥꯎꯔꯦꯜꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏꯅ ꯐꯨꯕ ꯉꯝꯂꯝꯃꯤ꯫ ꯉꯝꯕꯅ ꯃꯄꯥ ꯀꯧꯊꯣꯛꯄꯗ ꯃꯪꯂꯦꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯏꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯠꯅꯔꯤꯕ ꯑꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯟ, ꯀꯔꯤꯒꯤꯅꯣ ꯈꯠꯅꯔꯝꯂꯤꯁꯤꯕꯣ? ꯀꯀꯥ, ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯏꯆꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯝꯕꯗꯒꯤ ꯁꯥꯎꯔꯗꯨꯅ ꯐꯨꯅꯔꯝꯂꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯐꯨꯕ ꯃꯇꯥꯡ ꯆꯥꯏ꯫ ꯍꯥꯏ, ꯅꯨꯄꯥ ꯃꯆꯥꯁꯤꯡ, ꯅꯈꯣꯏꯁꯦ ꯐꯅꯁꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯂꯩꯀꯥꯏꯒꯤ ꯅꯆꯟꯅꯆꯦꯗ ꯑꯗꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ, ꯐꯖꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯂꯤꯕ ꯅꯈꯣꯏꯁꯦ ꯅꯄꯨꯟꯁꯤꯗ ꯑꯣꯏꯔꯔꯣꯏꯗꯕ ꯃꯤꯔꯦꯝ ꯉꯥꯛꯇꯅꯤ꯫ ꯅꯃꯥꯟꯅꯕꯁꯤꯡꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯥꯜꯂꯕꯗꯤ ꯅꯃꯥꯅꯄꯥ ꯑꯗꯨꯁꯨ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯕꯅꯤ꯫ ꯅꯣꯏꯅꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯂꯩꯀꯥꯏꯒꯤ ꯅꯆꯟꯅꯆꯦꯗ ꯃꯤ ꯎꯁꯤꯠꯇꯕ ꯍꯧꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ꯫ ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯇꯥꯟꯊꯣꯛꯎꯔꯣ꯫ ꯍꯥ? ꯅꯈꯣꯏ ꯇꯥꯟꯊꯣꯛꯎꯔꯣ꯫ ꯀꯀꯥ, ꯑꯩꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯇꯥꯆꯧ ꯆꯥꯎꯔꯦꯜ, ꯑꯩꯈꯣꯏ ꯂꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯁꯔꯤꯇꯥꯗ ꯈꯠꯅꯕ ꯑꯝꯇ ꯍꯧꯖꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯪꯂꯦꯝꯕꯤꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯔꯦꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯏꯃꯥ, ꯅꯪꯅ ꯇꯥꯆꯧꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏꯗꯨ ꯀꯩꯒꯤꯅꯣ? ꯀꯔꯤꯒꯤ ꯊꯥꯔꯣꯏ? ꯃꯤꯅꯥꯏ ꯃꯆꯥ ꯂꯝꯖꯥ ꯁꯔꯥ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯐꯨꯔꯕꯅꯤꯅ ꯏꯆꯥ ꯅꯨꯄꯤꯕꯨ ꯅꯪꯅ ꯆꯣꯞꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯪꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯥꯏꯃꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯩꯃ, ꯁꯔꯤꯇꯥꯁꯦ ꯂꯩꯀꯥꯏꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥ ꯃꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡ ꯁꯛꯂꯝꯕꯗꯣ ꯆꯥꯎꯔꯦꯟꯅ ꯃꯕꯨꯡ ꯑꯃꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯆꯟꯒꯤ ꯏꯖꯠ ꯀꯜꯂꯒ ꯏꯇꯩꯃꯅ ꯑꯉꯥꯡ ꯑꯁꯤꯗ ꯐꯨꯖꯩꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯍꯥ? ꯀꯔꯤꯗ ꯆꯥꯅꯔꯤꯒꯦ? ꯏꯇꯩꯃ, ꯃꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯍꯥꯛꯅ ꯂꯛꯅꯕꯤꯕꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯅꯈꯣꯏꯅ ꯌꯣꯛꯅꯤꯡꯗꯦ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯒꯅ ꯆꯠꯍꯟꯈꯣ꯫ ꯆꯠꯍꯟꯈꯤꯕ ꯌꯥꯗꯕ꯭ꯔꯣ? ꯃꯤꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯔꯤ, ꯃꯌꯨꯝ ꯂꯩꯔꯤ꯫
ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯑꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯅꯕ ꯊꯥꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯇꯥꯆꯧꯅ ꯃꯤꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯌꯣꯛꯆꯔꯨꯔꯒꯦ ꯍꯥꯏꯖꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯟꯕ꯭ꯔꯣ? ꯑꯗꯨꯒ ꯏꯇꯩꯃꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯕꯗꯨꯗꯤꯅꯦ, ꯏꯇꯩꯃꯗꯤ ꯃꯤ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯗꯣ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯆꯥꯎꯔꯦꯟꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯕꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯏꯔꯒꯦ? ꯉꯥꯡꯕꯤꯔꯛꯀꯅꯨ, ꯇꯥꯖꯅꯤꯡꯗꯦ꯫ ꯍꯩ, ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯎ ꯂꯥꯎ꯫ ꯏꯃꯥ, ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗꯦ꯫ ꯅꯪꯅ ꯇꯥꯆꯧꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯔꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯥꯆꯧꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯥꯡꯅꯅꯕ ꯁꯤꯟꯈ꯭ꯔꯕꯒꯦ? ꯏꯃꯥ, ꯇꯥꯆꯧꯒꯨꯝꯕ ꯏꯕꯨꯡꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯀꯩꯗ ꯊꯤꯔꯕꯁꯨ ꯀꯔꯤꯁꯨ ꯐꯪꯂꯔꯣꯏ꯫ ꯇꯥꯆꯧꯅ ꯑꯩꯕꯨ ꯃꯆꯜꯗ ꯃꯆꯜꯒꯨꯝꯅ ꯂꯨꯅ ꯈꯟꯕꯤ꯫ ꯏꯃꯥ, ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯇꯥꯆꯧꯕꯨꯅꯦ ꯅꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯌꯥꯔꯦ, ꯅꯪꯁꯨꯅꯦ ꯃꯤꯐꯠꯇꯁꯤꯡꯒꯤ ꯂꯥꯡꯗ ꯊꯨꯕ ꯍꯧꯔꯦꯅꯦ꯫ ꯁꯦ ꯅꯕꯨꯡ ꯑꯁꯦꯡꯕ ꯅꯠꯇꯦ, ꯇꯧꯁꯤꯟꯅꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯅꯪ ꯈꯪꯗꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ꯫ ꯃꯪꯂꯦꯝꯕꯤ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯆꯪꯈꯤ꯫ ꯆꯥꯎꯔꯦꯟ ꯃꯪꯂꯦꯝꯕꯤꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯂꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯇꯥꯆꯧ, ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯪꯉꯁꯤ꯫ ꯏꯆꯟ, ꯑꯩ ꯌꯨꯝꯗ ꯆꯪꯉꯔꯣꯏꯒꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯇꯥꯆꯧ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯇꯥꯆꯧꯅ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯜꯃꯛꯅꯤ ꯈꯟꯕꯤꯔꯕꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯅꯒꯦ꯫ ꯆꯥꯎꯔꯦꯟ, ꯅꯪ ꯀꯀꯥꯁꯨ ꯈꯪꯏ ꯅꯪ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯆꯟꯅꯨꯄꯤꯅ ꯏꯇꯩꯃꯗꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯅꯒꯦ ꯍꯥꯏꯔꯕꯅꯤꯅ ꯏꯇꯩꯃꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯒ ꯆꯥꯎꯔꯦꯟ, ꯀꯀꯥꯁꯨ ꯈꯪꯏ ꯅꯪ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯕ꯫ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯂꯟ ꯊꯨꯝ ꯃꯨꯟꯅꯕꯒꯤ ꯃꯤꯍꯧꯕꯒꯤ ꯊꯕꯛ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯅ ꯆꯥꯎꯔꯦꯟ, ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯉꯝꯅꯤ ꯍꯥꯏꯅ ꯊꯥꯡꯗꯣꯔꯛꯂꯕ ꯈꯣꯡꯊꯥꯡꯗꯤ ꯑꯃꯨꯛ ꯀꯤꯗꯨꯅ ꯃꯥꯏ ꯂꯩꯔꯒ ꯍꯟꯒꯗꯕ ꯅꯠꯇꯦ, ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯒꯗꯕꯅꯤ꯫ ꯐꯔꯦ, ꯅꯪꯁꯨ ꯉꯥꯒꯣꯝꯗ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯔꯝꯃꯅꯤ, ꯆꯪꯉꯣ ꯆꯪꯉꯣ꯫ ꯑꯗꯨꯒꯅꯦ, ꯍꯣꯔꯦꯟꯗꯤ ꯁꯔꯤꯇꯥ ꯅꯕꯨꯡꯒꯅꯦ ꯅꯪꯒ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯒꯗꯕꯅꯤꯀꯣ꯫ ꯀꯀꯥ, ꯍꯣꯔꯦꯟ ꯀꯔꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯗꯣꯏꯅꯣ ꯑꯗꯨꯗꯤ? ꯍꯣꯔꯦꯟꯗꯤꯅꯦ ꯅꯥꯄꯤ ꯆꯥꯕꯤ ꯑꯆꯧꯕꯗꯣ ꯑꯗꯨ ꯊꯣꯡꯁꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯃꯥꯅ ꯏꯁꯧ ꯂꯥꯡꯗꯅ ꯂꯥꯛꯑꯣꯏꯗꯣꯔꯤꯕ꯭ꯔꯥ? ꯇꯥꯆꯧ, ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯋꯥ ꯂꯧꯗꯦꯗ꯫ ꯃꯥꯅ ꯍꯥꯏꯕꯗ ꯂꯧꯔꯒ ꯂꯩꯔꯕꯗꯤꯅꯦ ꯑꯩꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯒ ꯑꯃꯠꯇ ꯇꯤꯟꯅꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯃꯥꯅ ꯉꯥꯡꯕꯒ ꯑꯃꯠꯇ ꯃꯋꯥ ꯂꯧꯗꯦ꯫ ꯑꯩꯅꯅꯦ ꯅꯥꯗꯁꯨ ꯍꯥꯞꯇꯦ꯫ ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ, ꯑꯐꯕ ꯋꯥꯗꯤ ꯏꯟꯕ ꯇꯥꯕꯅꯤ, ꯑꯗꯨꯕꯨ ꯐꯠꯇꯕ ꯋꯥꯗꯤ ꯍꯥꯏꯔꯛꯂꯕꯁꯨ ꯂꯧꯔꯨꯅꯨ꯫ ꯍꯥꯏꯅꯔꯤꯉꯩꯗ ꯅꯗꯣꯝꯆꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯒ ꯍꯜꯂꯛꯑꯦ꯫ ꯅꯈꯣꯏꯅꯦ ꯆꯠꯂꯒ ꯊꯣꯡꯃꯤꯟꯅꯔꯨꯔꯣ꯫ ꯍꯩꯃꯥ, ꯁꯔꯤꯇꯥ, ꯆꯥꯎꯔꯦꯟ, ꯉꯁꯤꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯗꯣꯏꯅꯤꯀꯣ꯫ ꯐꯟꯗꯣꯝꯆꯥ, ꯑꯩꯅ ꯉꯁꯥꯏꯅ ꯕꯥꯇꯣꯟ ꯄꯤꯈ꯭ꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯥꯎꯔꯦꯟ꯫ ꯍꯩꯃꯥ, ꯀꯩꯅꯣ ꯆꯥꯎꯔꯦꯟ, ꯅꯃꯥꯏꯒꯗꯨꯕꯨ ꯏ ꯊꯣꯛꯂꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯃꯤꯒ ꯈꯠꯅꯔꯨꯔꯕ꯭ꯔꯣ? ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ, ꯍꯣꯔꯦꯟ ꯂꯤꯔꯒꯦ꯫ ꯆꯥꯛꯇꯣ ꯍꯥꯟꯅꯅꯦ ꯁꯔꯤꯇꯥꯒ ꯊꯣꯡꯃꯤꯟꯅꯔꯨꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯁꯔꯤꯇꯥ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯇꯥꯆꯧ, ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ, ꯑꯗꯨꯒ ꯑꯩ ꯀꯧꯕ ꯂꯥꯛꯑꯒꯦ꯫ ꯏꯆꯟ, ꯍꯣꯔꯦꯟ ꯏꯃꯥꯅ ꯆꯩꯒꯗꯕ ꯃꯥꯜꯂꯤ, ꯅꯪ ꯑꯣꯏꯅ ꯆꯥꯔꯨꯔꯣ, ꯑꯩꯗꯤ ꯆꯥꯔꯔꯣꯏꯒꯦ꯫ ꯇꯥꯆꯧ, ꯅꯪꯁꯦ ꯃꯤꯀꯤ ꯌꯥꯝꯅ ꯊꯤꯃꯟꯈ꯭ꯔꯦ꯫ ꯑꯩ ꯂꯩꯁꯤꯗꯤ, ꯏꯃꯥꯅ ꯇꯥꯆꯧꯗ ꯀꯩꯝꯇ ꯇꯧꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ꯫ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ꯫ ꯇꯥꯆꯧ, ꯉꯁꯤꯗꯒꯤ ꯏꯃꯥꯅ ꯇꯥꯆꯧꯗꯅꯦ ꯀꯩꯝꯇ ꯇꯧꯕ ꯉꯝꯍꯜꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯁꯔꯤꯇꯥꯁꯨ ꯆꯥꯎꯔꯦꯟꯕꯨ ꯃꯕꯨꯡꯗ ꯃꯄꯨꯡꯒꯨꯝꯅ ꯈꯟꯕꯤꯗꯨꯅ ꯃꯃꯥꯅ ꯆꯥꯎꯔꯦꯟꯗ ꯉꯥꯡꯕ ꯁꯛꯄ ꯃꯇꯝꯗ ꯃꯃꯥꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪꯂꯦꯝꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯥꯎꯔꯦꯟꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯉꯧ ꯄꯥꯝꯕꯗꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯥꯛꯅ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯆꯥꯎꯔꯦꯟꯕꯨ ꯃꯪꯂꯦꯝꯕꯤꯅ ꯊꯤꯅ ꯂꯥꯛꯅꯕꯤ, ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯗꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯇꯤ ꯈꯪꯖꯔꯝꯗꯦ꯫
ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯑꯉꯧ ꯄꯥꯝꯕ ꯑꯊꯥꯞꯄ ꯃꯐꯝꯗ ꯂꯩꯔꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯆꯥꯎꯔꯦꯟ ꯌꯥꯝꯂꯕ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯥ ꯃꯔꯛꯇ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯥꯎꯔꯦꯟ, ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯑꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯂꯕ ꯁꯤꯡ ꯃꯌꯥꯝꯁꯤꯕꯨ ꯈꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣ ꯅꯪꯅ ꯑꯃꯟꯕ ꯁꯦꯒꯥꯏꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕꯗꯤ? ꯅꯪꯕꯨ ꯅꯃꯥꯅ ꯊꯤꯅ ꯇꯧꯕ꯭ꯔꯥ? ꯍꯥꯏꯌꯣ. ꯏꯄꯥꯗ ꯁꯦꯡꯅ ꯇꯝꯃꯨ. ꯑꯩꯅ ꯆꯤꯡꯅꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯤ. ꯍꯥꯏꯌꯣ. ꯏꯄꯥꯗ ꯍꯥꯏꯌꯣ. ꯄꯥꯕꯨꯡ, ꯑꯩ ꯏꯃꯥꯅ ꯂꯨꯅ ꯇꯧꯕꯤ. ꯑꯩꯒꯤ ꯑꯍꯟꯕ ꯐꯤꯔꯣꯜ ꯀꯌꯥ ꯑꯃꯁꯨ ꯏꯃꯥꯅ ꯂꯩꯕꯤ. ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯁꯤꯡ ꯈꯥꯏꯒꯗꯕ ꯑꯣꯏꯕꯅꯤꯅ ꯃꯣꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯃꯟꯕꯁꯦ ꯑꯣꯏꯅ ꯁꯦꯠꯄꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯕ ꯁꯤꯡꯁꯤꯡꯁꯤꯕꯨ ꯈꯥꯏꯔꯤꯕꯅꯤ? ꯑꯩꯅ ꯁꯤꯡ ꯈꯥꯏꯕ ꯃꯤꯗꯒꯤ ꯌꯨꯝꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯤꯡ ꯂꯩꯔꯤꯗꯨꯗꯤ, ꯃꯗꯨꯗ ꯅꯪꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯤꯡꯁꯤ ꯈꯥꯏꯔꯤꯕꯅꯣ? ꯕꯥꯕꯥ, ꯃꯤꯉꯣꯟꯗ ꯁꯦꯜ ꯄꯤꯊꯣꯛꯇꯨꯅ ꯁꯤꯡ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯒꯣꯝꯗ ꯍꯧꯕ ꯅꯥꯁꯤꯛꯁꯤꯡꯗꯣ ꯈꯔ ꯌꯥꯟꯗꯨꯅ ꯁꯤꯡ ꯑꯣꯏꯅꯕ ꯍꯥꯏꯅ ꯇꯧꯕꯅꯤ. ꯏꯄꯥꯒꯤ ꯆꯥꯎꯔꯦꯟ, ꯅꯪꯁꯦ ꯏꯄꯥꯅ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯅꯕ ꯍꯥꯏꯅ ꯄꯨꯔꯛꯈꯤꯕ ꯅꯠꯇꯦ. ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯄꯨꯔꯛꯈꯤꯕꯅꯤ. ꯌꯥꯔꯦ ꯌꯥꯔꯦ. ꯅꯪꯅꯅꯦ ꯁꯦꯜꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯋꯥꯒꯅꯨ. ꯅꯠꯇꯦ ꯆꯥꯎꯔꯦꯟ, ꯅꯪꯕꯨ ꯅꯁꯥꯒꯁꯤ ꯍꯥꯟꯅꯗꯒꯤ ꯅꯌꯥꯡ ꯌꯥꯝꯅ ꯀꯪꯁꯤꯟꯕ ꯃꯥꯜꯂꯤꯅꯦ. ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ. ꯄꯥꯕꯨꯡꯅ ꯃꯇꯝ ꯈꯔ ꯎꯔꯨꯗꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ. ꯃꯪꯂꯦꯝꯕꯤ ꯃꯥꯅ ꯊꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ. ꯍꯩꯃꯥ, ꯃꯣꯏ ꯕꯕꯥ ꯍꯟꯕꯤꯔꯛꯑꯦꯗꯅ. ꯏꯃꯥꯒꯤ ꯆꯥꯎꯔꯦꯟ, ꯅꯪꯗꯤ ꯀꯔꯤꯒꯤ ꯁꯤꯡ ꯈꯥꯏꯔꯤꯅꯣ? ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤꯃꯤ. ꯍꯥꯏ ꯃꯪꯂꯦꯝꯕꯤ, ꯏꯆꯥ ꯆꯥꯎꯔꯦꯟꯁꯦ ꯃꯁꯥꯁꯤ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯇꯧꯏꯅꯦ. ꯅꯪꯕꯨ ꯏꯆꯥ ꯑꯁꯤꯕꯨ ꯁꯪꯒꯣꯝ ꯂꯐꯣꯏꯒꯗꯨꯕ ꯑꯃꯠꯇ ꯄꯤꯖꯗ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯏꯆꯥꯁꯦ ꯃꯆꯪ ꯑꯣꯏꯕ ꯍꯛꯆꯥꯡ ꯐꯒꯗꯕ ꯄꯤꯖꯧ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕ ꯅꯠꯇ꯭ꯔꯣ? ꯃꯣꯏ ꯕꯕꯥ, ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯄꯤꯖꯕ ꯂꯦꯞꯇꯦꯗ. ꯃꯁꯥꯁꯨ ꯌꯥꯝ ꯐꯔꯤꯁꯤꯗꯤ. ꯑꯣ, ꯃꯣꯏ ꯕꯕꯥꯅꯅꯦ ꯎꯗꯕ ꯀꯨꯏꯕꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ. ꯐꯔꯦ ꯐꯔꯦ, ꯁꯦꯁꯦ. ꯀꯩꯊꯦꯜꯗꯒꯤꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯄꯅꯦ, ꯏꯆꯥꯁꯤꯡꯒꯅꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ. ꯃꯪꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯆꯥꯎꯔꯦꯜꯕꯨ ꯂꯨꯅ ꯇꯧꯕ ꯁꯥꯁꯤꯟꯅꯔꯝꯃꯤ. ꯅꯣꯡꯃ ꯑꯉꯧ ꯄꯥꯝꯕꯅ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯝꯗ ꯆꯥꯎꯔꯦꯟꯕꯨ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯌꯨꯝꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯆꯔꯝꯃꯤ. ꯇꯨ, ꯁꯤꯒꯤ ꯌꯨꯝꯁꯤꯅꯤ, ꯆꯥꯎꯗ꯭ꯔꯥ? ꯏꯆꯥ ꯆꯥꯎꯔꯦꯜꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯃꯅꯤꯡ ꯇꯝꯅ ꯂꯩꯖꯔꯝꯒꯅꯤ. ꯃꯄꯥ ꯑꯩꯅꯗꯤ ꯏꯆꯥꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ. ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯏꯆꯥ ꯆꯥꯎꯔꯦꯟꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯤꯟꯈ꯭ꯔꯕꯅꯤ. ꯀꯅꯥ ꯀꯅꯥꯅꯣꯅꯤ ꯃꯄꯥꯟꯁꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤꯁꯤꯅ? ꯀꯅꯥ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯅꯈꯣꯏꯕꯨ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯂꯥꯛꯄ ꯃꯤꯔꯣ? ꯑꯩꯈꯣꯏꯅꯦ ꯅꯣꯏꯒꯤ ꯆꯥꯕꯠꯅꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯒꯗꯣ ꯑꯝꯇ ꯂꯧꯖꯅꯤꯡꯗꯦ. ꯆꯠꯂꯣ 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 ꯆꯠꯂꯣ. ꯏꯆꯜ-ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯂꯥꯛꯄ ꯃꯤ ꯅꯠꯆꯗꯦ. ꯑꯗꯣ ꯌꯨꯝꯁꯤꯕꯨ ꯑꯉꯧ ꯄꯥꯝꯕꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯦ, ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯤ. ꯑꯗꯣ ꯄꯣꯠ ꯌꯣꯟꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯗꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯏꯕ? ꯏꯆꯟ, ꯑꯩꯁꯦ ꯏꯇꯥꯎ ꯑꯉꯧ ꯄꯥꯝꯕꯒꯤ ꯃꯇꯥꯎꯅꯤ. ꯆꯥꯎꯔꯦꯟꯒꯤꯅ ꯃꯄꯥꯅꯤ. ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯗꯣ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ. ꯏꯇꯥꯎꯒꯁꯨ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ. ꯁꯦꯁꯦ ꯏꯆꯜ-ꯏꯕꯦꯝꯃ, ꯅꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯃꯅꯥ ꯃꯁꯤꯡꯅꯤ. ꯌꯥꯝꯕꯕꯨꯗꯤ ꯌꯥꯝꯕ ꯅꯠꯇꯦ, ꯂꯧꯁꯤꯟꯕꯤꯌꯨ. ꯑꯣ, ꯆꯥꯎꯔꯦꯟꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯕ? ꯑꯩꯁꯦ ꯅꯈꯣꯏꯒ ꯎꯅꯅꯤꯡꯕ ꯀꯨꯏꯔꯕꯅꯤ. ꯑꯩꯅ ꯎꯅꯅꯤꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣ? ꯅꯁꯥꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯅꯆꯥꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯎꯅꯕ ꯂꯥꯛꯏꯁꯤꯕꯨ? ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯋꯥ ꯂꯣꯏꯅꯔꯦ. ꯅꯈꯣꯏꯒ ꯆꯥꯎꯔꯦꯟꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯅ ꯁꯤꯟꯅꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯀꯥꯏ ꯍꯥꯏꯗꯅ ꯂꯥꯛꯄꯤꯔꯤꯕꯅꯣ? ꯅꯆꯥꯗꯤ ꯌꯣꯛꯄ ꯉꯝꯗ꯭ꯔꯒ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯅꯈꯣꯏꯕꯨ ꯅꯆꯥ ꯄꯣꯛꯅꯤꯗꯤ ꯈꯪꯉꯤ, ꯑꯗꯨꯒ ꯅꯆꯥꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯁꯦꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ. ꯌꯥꯔꯦ, ꯆꯠꯈ꯭ꯔꯣ. ꯅꯁꯛꯁꯤꯡꯗꯣ ꯑꯃꯠꯇ ꯍꯦꯛ ꯌꯦꯡꯅꯤꯡꯗ꯭ꯔꯦ. ꯏꯆꯜ-ꯏꯕꯦꯝꯃ, ꯍꯣꯏ,
ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ꯫ ꯑꯩꯈꯣꯏꯁꯦ ꯃꯇꯤꯛ ꯆꯥꯗꯕ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯥꯖꯩ꯫ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗꯦ, ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯝ ꯁꯔꯨꯛ ꯑꯃ ꯐꯥꯎꯕ ꯄꯤꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯄꯥ ꯑꯩꯅ ꯏꯇꯥꯎꯗ ꯌꯥꯝꯅ ꯇꯣꯟꯅ ꯁꯤꯟꯅꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯏꯇꯥꯎꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯃꯆꯥ ꯑꯣꯏꯅ ꯌꯣꯛꯆꯒꯦ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯟꯅꯖꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯄꯥꯅꯤ, ꯀꯔꯤꯒꯤ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯏꯆꯥꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯅꯤꯡꯒꯅꯤ? ꯑꯗꯨꯕꯨ ꯐꯔꯦ, ꯏꯆꯜꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒ ꯎꯅꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯏꯆꯥꯕꯨ ꯎꯅꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ꯫ ꯑꯗꯨꯕꯨꯁꯦ ꯃꯁꯤꯃꯗꯤ ꯂꯧꯁꯤꯟꯕꯤꯌꯨ, ꯑꯩꯒꯤ ꯏꯆꯥ ꯆꯥꯎꯔꯦꯟꯗꯣ ꯃꯥꯏꯔꯦꯟ ꯑꯐꯨꯠꯄ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯃꯃꯥꯅ ꯌꯨꯝꯗꯒꯤ ꯐꯨꯠꯇꯨꯅ ꯄꯨꯖꯔꯛꯄꯅꯤ꯫ ꯃꯁꯤ ꯃꯊꯪꯗꯤ ꯄꯤꯖꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯛꯂꯝꯂꯦ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯋꯥꯏ ꯊꯋꯥꯏꯒꯤ ꯃꯤꯅ ꯆꯥꯅꯒꯗꯕ ꯄꯣꯠꯀꯥꯗꯣ ꯊꯝꯃꯝꯒꯅꯨ, ꯃꯤꯅ ꯎꯔꯒ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯈꯤꯔꯣꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯂꯦꯡꯕꯤꯔꯣ, ꯅꯣꯏꯒꯅꯦ ꯋꯥ ꯀꯨꯏꯅ ꯉꯥꯡꯅꯖꯅꯤꯡꯗꯦ꯫ ꯆꯥꯎꯔꯦꯟꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯃꯪꯂꯦꯝꯕꯤꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯆꯥꯒꯤ ꯁꯛꯇꯝꯕꯨ ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯉꯝꯕꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯆꯥꯎꯔꯦꯟ ꯀꯧꯕ ꯃꯤ ꯑꯃ ꯈꯪꯕ꯭ꯔꯥ? ꯀꯀꯥ, ꯈꯪꯉꯦ, ꯑꯩꯈꯣꯏ ꯇꯥꯆꯧꯅꯤ꯫ ꯑꯣ, ꯅꯈꯣꯏ ꯇꯥꯆꯧꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯪ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛꯇ ꯃꯉꯣꯟꯗ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯀꯀꯥ, ꯌꯥꯅꯤꯌꯦ, ꯑꯩ ꯄꯤꯒꯦ꯫ ꯑꯗꯣ ꯀꯀꯥ ꯍꯣꯏꯕꯨ ꯀꯅꯥꯅꯣ? ꯍꯣꯔꯦꯟ ꯑꯩꯅ ꯇꯥꯆꯧꯗ ꯄꯤꯔꯨꯔꯒ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯍꯥꯏꯔꯗꯤ ꯑꯩ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯦ, ꯑꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯍꯣꯔꯦꯟ ꯅꯣꯏꯒꯤ ꯇꯥꯆꯧꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯄꯤꯔꯝꯂꯤꯕ ꯄꯣꯠ ꯑꯁꯦ ꯍꯥꯟꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨ ꯍꯥꯏ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪꯅ ꯈꯔ ꯁꯣꯏꯗꯅ ꯄꯤꯕꯤꯌꯨꯀꯣ꯫ ꯍꯣꯏ, ꯐꯅꯤ ꯀꯀꯥ꯫ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ? ꯃꯈꯣꯏꯅ ꯄꯤꯔꯝꯂꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯤ꯫ ꯇꯥꯆꯧꯗꯣ ꯉꯥꯒꯣꯝꯗ ꯊꯕꯛ ꯇꯧꯍꯧꯕꯅꯤ꯫ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯨꯅ ꯄꯣꯠꯁꯤ ꯄꯤꯔꯨꯔꯒꯦ꯫ ꯉꯝꯕꯅ ꯆꯥꯎꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯉꯝꯕ, ꯁꯤꯕꯨ ꯀꯩꯅꯣ? ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ? ꯇꯥꯆꯧ, ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯈꯣই ꯌꯨꯝꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯥꯆꯧꯕꯨ ꯈꯪꯕ꯭ꯔꯥ ꯍꯪꯉꯛꯄꯗ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯇꯥꯆꯧꯗ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯣ ꯃꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯕꯣ? ꯅꯪꯕꯨ ꯍꯪꯍꯧꯗ꯭ꯔꯕꯣ? ꯑꯩꯅ ꯍꯪꯕꯅꯤ, ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯍꯪꯕꯗꯁꯨꯅꯦ, ꯇꯥꯆꯧꯗ ꯄꯣꯠꯁꯤ ꯄꯤꯌꯨ, ꯑꯗꯨꯒ ꯈꯪꯒꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯔꯦꯟꯅ ꯄꯣꯠ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯈꯪꯂꯦ, ꯃꯃꯥꯅ ꯅꯍꯥꯟꯋꯥꯏ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯐꯨꯠꯄꯤꯈꯤꯕ ꯃꯥꯏꯔꯦꯟ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨ ꯃꯪꯂꯦꯝꯕꯤꯅ ꯊꯤꯅ ꯆꯩꯕꯤꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯍꯜꯂꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯥꯏꯔꯦꯟ ꯑꯐꯨꯠꯄ ꯑꯗꯨꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯃꯃꯥ ꯃꯄꯥꯅ ꯐꯨꯠꯄꯤꯔꯛꯄ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯇꯥꯆꯧ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯞꯂꯤꯕꯗꯤ? ꯉꯝꯕ, ꯉꯁꯥꯏ ꯅꯪꯒ ꯊꯦꯡꯅꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅꯤ꯫ ꯑꯦ ꯇꯥꯆꯧ, ꯑꯩꯗꯤ ꯈꯪꯂꯨꯗꯕꯅ ꯇꯥꯆꯧꯗꯁꯨ ꯍꯥꯏꯕ ꯂꯥꯛꯍꯧꯗ꯭ꯔꯦ꯫ ꯉꯝꯕ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒ ꯎꯅꯕꯒꯤ ꯀꯥꯟꯅꯐꯝ ꯂꯩꯔꯔꯣꯏ꯫ ꯑꯩꯗꯤ ꯃꯤꯒꯤ ꯃꯆꯥꯛ ꯆꯥꯔꯨꯔꯕꯅꯤꯅ ꯏꯅꯤꯡ ꯇꯝꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯆꯥꯎꯔꯦꯟ ꯃꯊꯃꯣꯏꯗ ꯈꯥꯡꯉꯝꯗ꯭ꯔꯕ ꯃꯩꯆꯥꯛ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯛꯂꯤ꯫ ꯃꯪꯂꯦꯝꯕꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯊꯕꯛꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯪꯂꯦꯝꯕꯤꯅ ꯆꯥꯎꯔꯦꯟꯒꯤ ꯃꯃꯥ ꯃꯄꯥꯗ ꯉꯥꯡꯈꯤ ꯁꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯏꯪꯕꯤꯅ ꯆꯥꯎꯔꯦꯟꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯆꯥꯎꯔꯦꯟ, ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯈꯣꯏ ꯏꯃꯥ ꯕꯕꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯁꯨ ꯏꯆꯦꯒꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯃꯇꯧ ꯑꯗꯨꯗ ꯈꯥꯝꯂꯨꯕꯁꯨ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯏꯟꯗꯣꯝꯆꯥ, ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ, ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯕꯗ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯈꯨꯅꯅꯕꯅꯤ꯫ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥ, ꯏꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯨ, ꯑꯩ ꯀꯔꯤꯃꯇ ꯍꯥꯏꯖꯔꯣꯏ꯫
ꯃꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯈꯟꯗꯨꯅ ꯑꯩ ꯄꯦꯟꯊꯣꯛꯄ ꯇꯝꯂꯒꯦ꯫ ꯆꯥꯎꯔꯦꯟ, ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ꯫ ꯅꯍꯥꯛꯅꯦ ꯊꯧꯅꯥ ꯍꯟꯒꯅꯨ, ꯅꯊꯧꯅꯥ ꯂꯩꯅ ꯂꯥꯟꯊꯦꯡꯅꯧ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯏꯪꯕꯤ ꯆꯥꯎꯔꯦꯟꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯕ ꯉꯝꯒꯅꯤ꯫ ꯁꯔꯤꯇꯥ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯕ ꯁꯦꯜ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯖꯠ ꯆꯣꯞꯇꯅꯕ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯕꯤꯅ ꯁꯦꯜ ꯀꯌꯥ ꯊꯥꯗꯗꯨꯅ ꯃꯌꯥ ꯅꯨꯄꯥꯕꯨ ꯀꯔꯕꯥꯔ ꯇꯧꯍꯜꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯊꯧꯕꯗꯨꯕꯨ ꯃꯌꯨꯝ ꯃꯀꯩꯗꯨꯕꯨ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯦ ꯍꯥꯏꯕ꯭ꯔꯣ? ꯂꯣꯏꯗꯣꯔꯦ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯌꯨꯅꯦ꯫ ꯌꯨꯝꯗꯣ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ ꯅꯈꯣꯏ ꯑꯅꯤꯅꯦ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯗꯕꯅꯤ꯫ ꯑꯁ ꯏꯃꯥ, ꯌꯥꯝ ꯉꯟꯃꯜꯂꯤ, ꯀꯣꯟꯅ ꯈꯔ ꯇꯞꯊꯔꯒ ꯍꯣꯡꯁꯤ꯫ ꯀꯔꯤꯒꯤ ꯇꯞꯊꯕꯅꯣ? ꯇꯞꯊꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯊꯨꯅ ꯍꯣꯡꯅꯤꯡꯉꯤꯁꯤꯅ? ꯍꯩ, ꯍꯣꯡꯗ ꯌꯥꯔꯤꯕ꯭ꯔꯣ? ꯅꯪꯁꯦ ꯊꯨꯅ ꯂꯨꯍꯣꯡꯍꯧꯗꯨꯅ ꯌꯨꯝ ꯏꯪꯈꯣꯜ ꯂꯧꯁꯤꯡ ꯃꯌꯥꯝꯁꯦ ꯅꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯟꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯅꯄꯥꯒ ꯑꯩꯒꯁꯨ ꯅꯈꯣꯏꯅꯅꯦ ꯌꯣꯛꯀꯗꯕꯅꯤ꯫ ꯀꯩꯅꯣꯗ ꯏꯃꯥ, ꯇꯥꯆꯧ ꯂꯩꯁꯤꯗꯤ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯂꯧ ꯏꯪꯈꯣꯜ ꯂꯣꯏ ꯄꯤꯗꯣꯏꯅꯣ? ꯃꯗꯣ ꯋꯥ ꯅꯠꯇꯦ꯫ ꯏꯃꯥ ꯅꯪꯁꯦ ꯐꯅꯁꯨ ꯌꯥꯝꯅ ꯍꯥꯏꯕꯅꯤ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯏꯃꯥ, ꯇꯥꯆꯧꯅ ꯌꯨꯝꯗ ꯂꯩꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯅꯣꯡꯃꯗ ꯇꯥꯆꯧꯅ ꯏꯃꯥꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯖꯕ ꯉꯝꯖꯕ ꯅꯠꯇꯦ꯫ ꯏꯃꯥꯅ ꯇꯧꯕ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯝꯅꯅꯕ ꯇꯧꯖꯔꯤꯕꯅꯤ꯫ ꯃꯁꯤꯗꯕꯨ ꯏꯃꯥꯅ ꯇꯥꯆꯧꯕꯨ ꯂꯥꯟꯅ ꯎꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯏꯃꯥ, ꯇꯥꯆꯧꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯣꯏꯅ ꯐꯪꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯆꯧꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯌꯨꯝ ꯑꯁꯤꯒꯤ ꯄꯤꯕꯥ ꯑꯃ ꯑꯣꯏꯅ ꯃꯥꯒꯤꯁꯨ ꯍꯛ ꯄꯤꯕꯤꯌꯨ꯫ ꯏꯕꯦꯝꯃ, ꯅꯣꯏꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯁꯨꯡꯂꯧ ꯍꯦꯛ ꯂꯧꯔꯣꯏ꯫ ꯃꯤꯇꯣꯞꯀꯤ ꯃꯆꯥꯗ ꯑꯩꯗꯤꯅꯦ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯀꯔꯤꯁꯨ ꯊꯣꯛꯅꯕ ꯅꯠꯇꯕ ꯑꯩꯒ ꯈꯪꯅꯖꯩ ꯍꯥꯏꯕꯗꯅꯤ ꯆꯦꯟ ꯆꯣꯡꯉꯨꯕꯁꯨ ꯅꯠꯇꯕ ꯃꯤꯒꯤ ꯃꯆꯥ ꯑꯁꯤꯗꯅ ꯏꯃꯥꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯒ ꯀꯔꯕꯥꯔ ꯇꯧꯍꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯗꯧꯔꯕ ꯃꯤꯅꯤꯅꯦ꯫ ꯅꯪꯒꯤ ꯅꯨꯄꯥꯅ ꯁꯦꯜ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤꯁꯨ ꯃꯥꯏꯅꯤ, ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏꯅꯤ꯫ ꯑꯗꯨꯅꯅꯤ ꯏꯌꯥ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯥꯅ ꯇꯥꯜꯂꯛꯂꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅꯅꯦ ꯈꯪꯉꯕ? ꯌꯥꯔꯦ, ꯅꯪꯅꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯅꯕꯨꯛ ꯆꯦꯟꯅꯗꯣ ꯌꯥꯝꯅ ꯆꯥꯎꯊꯣꯔꯛꯀꯅꯨ, ꯌꯥꯝꯅ ꯐꯔꯛꯀꯅꯨ꯫ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯆꯥꯎꯔꯦꯜꯁꯨ ꯇꯥꯔꯝꯃꯤ꯫ ꯆꯥꯎꯔꯦꯟ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯉꯥꯒꯣꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯖꯔꯝꯃꯤ꯫ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯒꯗ꯭ꯔꯥ? ꯂꯩꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯈꯤꯒꯅꯤ? ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯔꯛꯈꯤꯕ, ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯅꯅꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗꯕ ꯏꯃꯥꯒꯤ ꯁꯔꯩꯗ ꯋꯥꯅ ꯈꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯏꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯦ, ꯏꯈꯣꯡ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯁꯨ ꯅꯣꯝꯂꯒ ꯍꯤꯡꯕ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯅꯤꯡꯇꯝꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯆꯥꯎꯔꯦꯟ ꯃꯥꯒꯤ ꯋꯥꯈꯜꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯔꯦꯟꯅ ꯌꯥꯏꯃ ꯑꯃꯗꯤ ꯑꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯀꯥ, ꯏꯟꯗꯣꯝꯆꯥ, ꯌꯥꯔꯒꯗꯤ ꯂꯨꯄꯥ 50 ꯂꯧꯖꯒꯦ, ꯌꯥꯒꯗ꯭ꯔꯥ? ꯆꯥꯎꯔꯦꯟ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯀꯔꯤꯒꯤ 50 ꯈꯛꯇꯅꯣ? ꯀꯌꯥꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ? ꯅꯪꯅ ꯂꯨꯄꯥ 50 ꯈꯛꯇ ꯍꯥꯏꯕꯒꯤꯕꯨ ꯑꯗꯨꯛ ꯀꯨꯏꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯦ ꯂꯨꯄꯥ 100 ꯂꯧꯁꯤꯜꯂꯨ, ꯁꯤꯅ ꯌꯥꯔꯗ꯭ꯔꯣ? ꯀꯀꯥ, ꯑꯩ 50 ꯈꯛꯇ ꯂꯧꯖꯒꯦ꯫ ꯆꯥꯎꯔꯦꯟ, ꯑꯩꯁꯨ ꯈꯪ ꯅꯪꯒꯤ ꯅꯈꯨꯠꯇ ꯏꯇꯩꯃꯅ ꯁꯦල් ꯑꯃꯠꯇ ꯄꯥꯏꯍꯟꯕꯤꯗꯦ ꯍꯥꯏꯕ, ꯑꯗꯨꯅ ꯅꯪꯁꯨ ꯄꯥꯈꯪ ꯀꯔꯤꯒꯤꯗꯤ ꯁꯦꯠꯅꯤꯡꯂꯝꯂꯣꯏ ꯅꯐꯤ ꯅꯔꯣꯜ ꯑꯍꯟꯕ? ꯅꯃꯥꯟꯅꯕꯁꯤꯡꯅ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯀꯣꯏꯕ ꯆꯠꯇꯨꯅ ꯂꯩ, ꯑꯗꯨꯒ ꯅꯪꯅ ꯂꯕꯨꯛ ꯑꯃꯗꯤ ꯉꯥꯒꯣꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩ꯫ ꯅꯪꯒꯤ ꯅꯇꯧꯕꯨ ꯎꯔꯒ ꯀꯀꯥꯗꯤ ꯊꯃꯣꯏ ꯁꯣꯛꯏ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯈꯟꯊꯕ ꯉꯝꯕ ꯃꯤ ꯑꯣꯏꯔꯝꯂꯕꯅꯤ ꯈꯔ ꯐꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦ, ꯅꯪꯒꯤ ꯀꯀꯥꯅ ꯉꯁꯤ ꯊꯕꯛ ꯆꯠꯂꯨꯕꯗꯅꯦ ꯐꯤꯔꯣꯜ ꯐꯖꯕ ꯀꯌꯥ ꯑꯃ ꯌꯣꯜꯂꯝꯃꯤ, ꯃꯗꯨꯗꯒꯤ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯛꯄꯅꯤ, ꯂꯧꯁꯤꯜꯂꯨ꯫ ꯀꯀꯥ ꯍꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ꯫
ꯑꯩꯅ ꯀꯀꯥ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯃꯟ ꯁꯤꯡꯕ ꯉꯝꯒꯅꯤ? ꯆꯥꯎꯔꯦꯟ, ꯀꯔꯤꯒꯤ ꯂꯃꯟꯅꯣ, ꯀꯔꯤꯒꯤ ꯁꯤꯡꯕꯅꯣ? ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯤ. ꯅꯪ ꯑꯗꯨꯝꯅ ꯈꯟꯒꯅꯨꯀꯣ. ꯆꯥꯎꯔꯦꯟ ꯌꯥꯏꯃ ꯍꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯪꯖꯔꯝꯃꯤ. ꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯝꯕꯗ ꯍꯥꯏꯔꯝꯃꯤ. ꯉꯝꯕ, ꯅꯪ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯏꯜꯂꯣ. ꯊꯕꯛ ꯁꯨꯕꯗ ꯇꯜꯂꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯈꯛ ꯍꯥꯏꯒꯅꯨ. ꯅꯪꯅ ꯍꯌꯦꯡ ꯀꯣꯟꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯏꯃꯥ ꯕꯕꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ. ꯑꯗꯨꯒ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯋꯥꯍꯩ ꯈꯛ ꯁꯤꯖꯤꯟꯅꯒꯅꯨ. ꯅꯪꯅ ꯑꯃꯨꯛꯈꯛ ꯁꯤꯖꯤꯟꯅꯈ꯭ꯔꯕꯗꯤ ꯅꯪꯅ ꯀꯥꯎꯈ꯭ꯔꯕꯁꯨ ꯃꯤꯗꯨꯅꯗꯤ ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯅꯪꯕꯨ ꯎꯔꯒ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯛꯇꯨꯅ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯅꯤ. ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯦꯛꯅꯕ ꯑꯃꯠꯇ ꯊꯝꯂꯣꯏ ꯈꯜꯂꯕꯗꯤ ꯀꯅꯥꯒꯤꯁꯨ ꯃꯊꯃꯣꯏ ꯁꯣꯛꯅꯅꯕ ꯊꯕꯛ ꯇꯧꯔꯨ. ꯍꯣꯏ ꯇꯥꯆꯧ, ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯉꯣꯟꯗ ꯊꯤꯅ ꯍꯥꯏꯗꯕꯅꯤꯅ ꯑꯩꯒ ꯈꯠꯅꯕ ꯁꯥꯎꯅꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ. ꯑꯩꯒꯤꯗꯤ ꯃꯔꯨꯞ ꯉꯥꯛꯇ ꯂꯩ. ꯃꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯆꯥꯎꯔꯕ ꯐꯥꯎꯕꯗ ꯉꯥꯡꯗꯕ ꯉꯝꯕ ꯑꯣꯏꯌꯨ. ꯑꯗꯨꯗꯤ ꯐꯔꯦ, ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ, ꯊꯦꯡꯖꯤꯜꯂꯛꯂꯦ. ꯑꯗꯣ ꯇꯥꯆꯧ, ꯉꯁꯥꯏ ꯇꯥꯆꯧꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯃꯈꯥꯗꯣ ꯍꯌꯦꯡ ꯂꯤꯗꯕ ꯌꯥꯔꯣꯏꯀꯣ? ꯍꯣꯏ, ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯤꯒꯦ. ꯍꯌꯦꯡ ꯂꯤꯒꯗꯕꯅꯤ, ꯅꯣꯡꯃ ꯂꯤꯕ ꯌꯥꯔꯣꯏ. ꯑꯩ ꯆꯠꯂꯒꯦꯀꯣ ꯇꯥꯆꯧ. ꯍꯣꯏ. ꯉꯝꯕ ꯃꯌꯨꯝ ꯆꯪꯈꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯃꯪꯂꯦꯝꯕꯤꯅ ꯆꯥꯎꯔꯦꯟꯕꯨ ꯂꯥꯛꯇꯅ ꯀꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯆꯥꯎꯔꯦꯟ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯗꯕ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯊꯥꯗꯨꯅ ꯂꯧ ꯑꯃꯗꯤ ꯉꯥꯒꯣꯝꯗ ꯊꯤꯍꯜꯂꯕꯁꯨ ꯊꯤꯕ ꯐꯪꯂꯝꯗꯦ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯉꯧ ꯄꯥꯝꯕꯁꯨ ꯅꯍꯥꯟꯗꯒꯤ ꯊꯕꯛ ꯑꯔꯥꯞꯄ ꯆꯠꯂꯨꯕꯗꯨ ꯍꯜꯂꯛꯂꯝꯃꯤ. ꯍꯥꯏ, ꯀꯩꯗꯧꯔꯦ? ꯃꯪꯉꯒ ꯂꯩꯔꯝꯃꯤꯕꯗꯨꯅ? ꯆꯥꯎꯔꯦꯟꯗꯤ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ. ꯑꯩꯅꯦ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯦ. ꯑꯗꯨꯒꯅꯦ ꯏꯆꯥ ꯁꯔꯤꯇꯥꯒꯤꯁꯨ ꯂꯩꯔꯛꯄꯅꯤ. ꯃꯥꯕꯨ ꯀꯧꯊꯣꯔꯛꯑꯣ. ꯕꯥꯕꯥ ꯍꯜꯂꯛꯑꯕ꯭ꯔꯣ? ꯍꯜꯂꯛꯑꯦ. ꯅꯕꯨꯡꯗꯣ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ. ꯅꯈꯣꯏꯒꯤꯁꯨꯅꯦ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯤꯔꯛꯄꯅꯤ ꯏꯕꯦꯝꯃ. ꯁꯔꯤꯇꯥ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯦꯞꯂꯒ ꯂꯩ. ꯃꯪꯂꯦꯝꯕꯤꯅ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯆꯥꯎꯔꯦꯟꯗ ꯃꯔꯥꯟ ꯄꯨꯝꯕ ꯊꯪꯖꯤꯟꯗꯨꯅ ꯑꯔꯥꯟꯕ ꯇꯥꯍꯜꯂꯒꯦ ꯈꯜꯂꯛꯂꯝꯃꯤ. ꯃꯣꯏ ꯕꯕꯥ, ꯆꯥꯎꯔꯦꯟꯅꯅꯦ ꯑꯩꯒꯤ ꯑꯔꯩꯕ ꯁꯅꯥ ꯂꯤꯀꯣꯟ ꯂꯣꯏꯅ ꯄꯨꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ. ꯀꯔꯤ ꯍꯥꯏꯕ? ꯆꯥꯎꯔꯦꯟꯅ ꯅꯪꯒꯤ ꯁꯅꯥ ꯂꯤꯀꯣꯟ ꯄꯨꯝꯕ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ? ꯆꯥꯎꯔꯦꯟꯅꯕꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯅꯦ? ꯑꯣ, ꯇꯧꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ. ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯅꯠꯇ꯭ꯔꯣ, ꯃꯤꯇꯣꯞ ꯃꯆꯥ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯐꯔꯨꯅꯤ ꯍꯥꯏꯗꯅ. ꯑꯩꯅꯗꯤ ꯃꯥꯕꯨ ꯏꯆꯥꯗ ꯏꯆꯥ ꯑꯣꯏꯅ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯤꯗꯅ. ꯍꯧꯖꯤꯛꯇꯤ ꯑꯉꯧ ꯄꯥꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨ ꯊꯥꯖꯔꯗꯨꯅ ꯆꯥꯎꯔꯦꯟꯗ ꯂꯥꯟꯅ ꯂꯧꯕꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯌꯥꯏꯃꯁꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯪꯂꯦꯝꯕꯤꯅ ꯅꯍꯥꯟ ꯃꯈꯩ ꯆꯥꯎꯔꯦꯟꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯊꯝꯕꯒꯦ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯈꯪꯍꯜꯂꯛꯂꯝꯃꯤ. ꯃꯪꯂꯦꯝꯕꯤꯅ ꯐꯅ ꯀꯟꯅ ꯈꯨꯝꯅꯅꯕ ꯍꯣꯠꯅꯕꯗ ꯃꯔꯥꯜ ꯂꯩꯔꯕꯅꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ. ꯇꯥꯆꯧ, ꯆꯥꯎꯔꯦꯟꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯁꯨꯍꯟꯕꯤꯔꯤꯕꯅꯤ. ꯅꯣꯡꯃꯒꯤ ꯆꯥꯛ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯤꯗꯦ. ꯑꯉꯥꯡ ꯑꯗꯨꯗ ꯏꯇꯩꯃꯅ ꯂꯥꯛꯅꯔꯤꯕꯗꯣ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ. ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯣ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤꯕꯅꯤ. ꯑꯉꯧ ꯄꯥꯝꯕ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯝꯃꯤ. ꯍꯩ, ꯆꯤꯟꯊꯤꯕꯤ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯅꯋꯥ ꯂꯧꯔꯨꯕꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯐꯥꯎꯕ ꯑꯩꯅ ꯇꯣꯉꯥꯟꯅ ꯄꯤꯖꯈꯤꯕ. ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯒꯁꯨ ꯇꯣꯈꯥꯏꯅ ꯇꯥꯍꯟꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯊꯥꯖꯕꯁꯨ ꯅꯪꯅ ꯃꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯥ? ꯏꯇꯥꯎꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯃꯆꯥꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯆꯥꯎꯔꯦꯟꯕꯨ ꯑꯗꯨꯛ ꯊꯤꯅ ꯂꯥꯛꯅꯕꯤꯕ. ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯗꯒ ꯂꯩꯕ ꯌꯥꯔꯣꯏ. ꯆꯠꯈ꯭ꯔꯣ. ꯑꯩ ꯂꯥꯜꯂꯦ. ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯈ꯭ꯔꯦ. ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯆꯥꯎꯔꯦꯟꯒꯤ ꯃꯈꯣꯡ パイꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯔꯒꯦ. ꯑꯩꯗꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ. ꯃꯪꯂꯦꯝꯕꯤꯅ ꯍꯥꯏꯖꯕꯗꯒꯤ ꯑꯉꯧ ꯄꯥꯝꯕꯅ ꯃꯪꯂꯦꯝꯕꯤꯒ ꯆꯠꯇꯨꯅ ꯆꯥꯎꯔꯦꯟꯕꯨ ꯀꯧꯕ ꯆꯠꯂꯝꯃꯤ. ꯃꯪꯂꯦꯝꯕꯤꯅ ꯆꯥꯎꯔꯦꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯂꯥꯛꯅꯅꯕ ꯍꯥꯏꯖꯔꯕꯁꯨ ꯆꯥꯎꯔꯦꯟꯅ ꯌꯥꯗꯕꯗ ꯅꯠꯇꯅ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯗ ꯄꯤꯊꯣꯔꯛꯂꯝꯗꯦ. ꯏꯇꯥꯎ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯔꯅꯨ. ꯑꯩ ꯏꯆꯥꯁꯦ
ꯏꯇꯥꯎꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯅꯗꯤ ꯏꯇꯥꯎꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯈꯤꯕꯅꯤ꯫ ꯏꯆꯥ ꯑꯁꯦ ꯑꯩꯅ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯏꯇꯥꯎꯗ ꯌꯣꯛꯎ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕ ꯅꯠꯇꯦ꯫ ꯏꯇꯥꯎꯒꯤ ꯑꯋꯥꯠꯄ, ꯏꯇꯥꯎꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯏꯇꯥꯎꯅ ꯍꯥꯏꯖꯃꯟꯕꯒꯤ ꯑꯩꯅ ꯊꯥꯖꯗꯨꯅ ꯏꯆꯥꯁꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯏꯆꯥꯁꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯉꯧ ꯄꯥꯝꯕ ꯑꯃꯗꯤ ꯃꯪꯂꯦꯝꯕꯤ ꯃꯌꯨꯝꯗ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯟꯒꯤ ꯄꯨꯟꯁꯤ ꯃꯈꯥ ꯇꯥꯕꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯈꯤ꯫